ꯑꯍꯥꯟꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯣꯅꯨꯡꯒꯤ ꯂꯩꯃꯒꯤ ꯐꯤ ꯁꯥꯕꯤ ꯊꯕꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯏꯕꯣꯆꯧ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯆꯧꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯨꯗ ꯊꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯕꯛ ꯑꯃꯠꯇꯁꯨ ꯁꯨꯅꯤꯡꯂꯝꯗꯦ꯫ ꯏꯕꯣꯆꯧꯒꯤ ꯑꯄꯣꯛꯄꯒ ꯑꯄꯣꯛꯄꯤꯒꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯆꯥꯒꯤꯗꯃꯛ ꯂꯧꯆꯥ ꯁꯤꯡꯖꯥ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯆꯧꯅ ꯂꯧ ꯌꯣꯟꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯄꯗꯒꯤꯗꯤ ꯂꯧ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯏꯕꯣꯆꯧꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯊꯕꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯕꯥ ꯐꯤ ꯁꯥꯕ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯃꯥꯅ ꯁꯥꯕ ꯐꯤꯁꯤ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯩꯃꯁꯤꯡꯅꯁꯨ ꯊꯕꯥꯅ ꯁꯥꯕ ꯐꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯅ ꯂꯧꯅꯔꯝꯃꯤ꯫ ꯊꯕꯥꯅ ꯐꯤ ꯁꯥꯗꯨꯅ ꯌꯨꯝ ꯄꯨꯔꯝꯃꯤ꯫ ꯊꯕꯥꯗꯨ ꯐꯤ ꯀꯟꯅ ꯁꯥꯔꯤ꯫ ꯏꯕꯣꯆꯧꯗꯨ ꯃꯁꯥꯗꯨ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯇꯧꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯤ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯩ ꯅꯨꯄꯤ, ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ." ꯊꯕꯥ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, "ꯅꯨꯄꯥ, ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ?" "ꯅꯪ ꯁꯦꯜ ꯂꯩ ꯍꯥꯏꯕ ꯈꯪꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯋꯥ ꯌꯥꯝ ꯉꯥꯡꯅꯗꯅ ꯀꯥꯟꯅꯗꯦ꯫ ꯁꯦꯟꯗꯣ ꯁꯠ ꯁꯠ ꯄꯤꯔꯛꯑꯣ ꯀꯗꯥꯏ?" "ꯅꯨꯄꯥ, ꯑꯩ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕꯅꯦ꯫ ꯉꯔꯥꯡ ꯃꯤꯅ ꯐꯤ ꯂꯧꯈꯤꯕꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯝꯕꯗꯨꯅ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯜꯂꯨꯕ ꯁꯦꯜꯁꯤꯡꯗꯣ ꯑꯃꯨꯛ ꯁꯤꯡꯈ꯭ꯔꯤꯕꯅꯦ." ꯏꯕꯣꯆꯧꯗꯨ ꯁꯥꯎꯅ, "ꯑꯣ, ꯅꯪ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯁꯥꯔꯤꯕ ꯐꯤ ꯑꯁꯤ ꯑꯩꯅ ꯁꯦꯒꯥꯏꯕ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯁꯥꯔꯤꯕ ꯐꯤ ꯑꯗꯨ ꯁꯦꯒꯥꯏꯒꯗꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯊꯕꯥ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯈꯥꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯐꯤꯁꯦ ꯃꯤꯒꯤ ꯄꯤꯅꯅꯕꯅꯦ." "ꯐꯤꯁꯦ ꯁꯦꯒꯥꯏꯅꯨ ꯍꯥꯏꯔꯗꯤ ꯁꯦꯜ ꯄꯤꯔꯛꯑꯣ, ꯁꯦꯜ." ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯊꯕꯥꯅ ꯐꯤꯖꯤ ꯑꯗꯨꯗ ꯀꯤꯔꯤꯕ ꯁꯦꯜ ꯈꯔ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯋꯥꯟꯒꯦ ꯍꯥꯏꯗꯨꯅ ꯊꯝꯕ ꯁꯦꯜꯅꯤ꯫ "ꯁꯦ, ꯂꯧꯔꯣ." ꯏꯕꯣꯆꯧ ꯁꯦꯜ ꯐꯪꯂꯕꯗ ꯍꯔꯥꯎꯔꯝꯃꯤ꯫ "ꯁꯨꯃꯥꯏꯅ ꯉꯁꯥꯏꯅ ꯀꯣꯛ ꯄꯤꯔꯛꯄ ꯀꯩꯗꯧꯏ? ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯝꯃꯨ꯫ ꯏꯟꯖꯥꯡ ꯍꯥꯎꯇ꯭ꯔꯗꯤꯅꯦ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ." "ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯒꯗꯧꯔꯤꯕꯅꯣ? ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯦꯡ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ꯫ ꯆꯦꯡ ꯋꯥꯟꯒꯗꯕ ꯁꯦꯜꯗꯨꯅ ꯅꯪꯅ ꯄꯨꯔꯕ ꯅꯠꯇ꯭ꯔꯣ?" "ꯍꯩ, ꯇꯥꯏꯅꯤꯡꯗꯦ꯫ ꯑꯩꯅ ꯍꯜꯂꯛꯄꯗ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯝꯗ꯭ꯔꯗꯤꯅꯦ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯆꯧꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯕꯥ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯁꯣꯟꯖꯩ꯫ "ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗꯀꯣ ꯑꯩꯒꯤ ꯅꯨꯄꯥꯁꯦ꯫ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦ." ꯊꯕꯥꯗꯨ ꯐꯤ ꯁꯥꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯇꯣꯝꯕꯤꯒ ꯅꯨꯡꯁꯤꯒꯗꯨ ꯊꯕꯥ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯅ, "ꯑꯩꯈꯣꯏ ꯏꯆꯦ ꯊꯕꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯕꯛ ꯐꯈ꯭ꯔꯦ ꯍꯥꯏꯃꯤ, ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯔꯒ ꯂꯩꯇꯦ." ꯊꯕꯥꯁꯨ ꯅꯨꯡꯁꯤꯒ ꯇꯣꯝꯕꯤꯒꯗ ꯌꯦꯡꯗꯨꯅ, "ꯍꯩꯃꯥ, ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯥꯏ ꯆꯠꯂꯨꯔꯤꯕ?" "ꯏꯆꯦ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯆꯦꯒꯤ ꯐꯤꯁꯤꯗ ꯍꯛꯂꯤꯕ ꯃꯌꯦꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯦꯗ꯫ ꯍꯟꯗꯛꯀꯤ ꯐꯤ ꯁꯥꯕ ꯑꯁꯤꯗꯗꯤꯅꯦ ꯑꯩꯒꯤꯁꯨ ꯐꯤ ꯑꯃ ꯄꯤꯗꯕ ꯌꯥꯗꯦꯀꯣ." "ꯍꯣꯏ, ꯀꯣꯟꯅꯕ꯭ꯔꯥ ꯍꯦꯛ ꯌꯦꯡꯁꯤ꯫ ꯐꯤꯗꯤꯅꯦ 3ꯃꯨꯛ ꯈꯛꯇꯕꯨ ꯉꯥꯏꯔꯝꯃꯅꯤ." "ꯌꯦꯡꯁꯤ ꯅꯠꯇꯦꯀꯣ ꯏꯆꯦ, ꯏꯄꯥꯝꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯩ꯫ ꯏꯆꯦꯒꯤ ꯐꯤꯁꯦ ꯏꯟꯗꯨꯅ ꯆꯠꯂꯨꯒꯦ꯫ ꯁꯦꯜ ꯍꯥꯟꯅ ꯄꯤꯌꯨ ꯍꯥꯏꯔꯕꯁꯨ ꯄꯤꯖꯔꯒꯦ." "ꯏꯆꯦꯗꯤ ꯊꯕꯛ ꯀꯟꯕꯅꯤꯅ ꯁꯦꯜ ꯊꯝꯐꯝꯒ ꯂꯩꯔꯝꯃꯔꯣꯏ ꯇꯧꯔꯤꯁꯦ." "ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯊꯝꯐꯝ ꯂꯩꯇꯕꯅꯣꯗ ꯏꯕꯦꯝꯃ? ꯑꯩꯅ ꯇꯥꯜꯂꯤꯕ ꯁꯦꯜ ꯑꯁꯤꯅ ꯌꯨꯝ ꯄꯨꯕꯒ ꯅꯥꯇꯩꯒꯤ ꯌꯨ ꯊꯛꯄꯒꯤ ꯁꯦꯟ ꯍꯨꯟꯕꯒ ꯁꯦꯜꯒꯁꯦ ꯂꯦꯝꯕ ꯅꯠꯇꯦ꯫ ꯌꯨ ꯊꯛꯄ ꯅꯨꯄꯥꯗꯅꯦ ꯀꯔꯤ ꯅꯨꯡꯒꯤ ꯌꯨꯝ ꯄꯥꯜꯂꯨꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯦꯛ ꯌꯧꯔꯦ." "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯦ, ꯅꯪꯁꯦ ꯌꯥꯝ ꯋꯥꯔꯝꯒꯅꯤ꯫ ꯏꯇꯩꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯨꯗ ꯊꯛꯂꯒ ꯂꯩꯔꯦ꯫ ꯊꯕꯛꯁꯨ ꯃꯅꯥ ꯑꯃꯠꯇ ꯁꯨꯕ ꯅꯠꯇꯦ." "ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯋꯥꯈꯜꯁꯦ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ." ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯤ ꯑꯗꯨꯕꯨ ꯁꯥꯔꯝꯃꯤ꯫ ꯁꯣꯝꯗ ꯏꯕꯣꯆꯧꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯂꯧꯔꯛꯄ ꯁꯦꯜ ꯑꯗꯨꯅ ꯌꯨ ꯊꯛꯂꯤ꯫ ꯆꯥꯎꯊꯣꯏꯅ, "ꯏꯇꯥꯎ ꯏꯕꯣꯆꯧ, ꯅꯪꯒꯤ ꯅꯨꯄꯤꯗꯨꯗꯤ ꯊꯕꯛ ꯌꯥꯝ ꯀꯜꯂꯤ ꯍꯥꯏꯅꯦ. ꯀꯣꯅꯨꯡꯒꯤ ꯂꯩꯃꯁꯤꯡꯅꯁꯨ ꯏꯆꯜ ꯊꯕꯥꯅ ꯁꯥꯕ ꯐꯤꯕꯨ ꯌꯥꯝꯅ ꯄꯥꯝꯅꯩ ꯍꯥꯏ꯫ ꯏꯇꯥꯎꯗꯤ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ. ꯏꯇꯥꯎꯁꯨ ꯌꯨ ꯊꯛꯄ ꯇꯣꯛꯇꯨꯅ ꯊꯕꯛ ꯁꯨꯖꯤꯜꯂꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ." "ꯏꯇꯥꯎ, ꯀꯔꯤꯒꯤ ꯑꯩꯅ ꯑꯃꯨꯛ ꯋꯥꯅ ꯊꯕꯛ ꯁꯨꯖꯔꯨꯅꯤ? ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯌꯨꯊꯛꯁꯦꯟ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯋꯥꯠꯇꯅꯕ ꯑꯗꯨꯝ ꯄꯤꯔꯤ." "ꯑꯗꯣ ꯏꯇꯥꯎ, ꯌꯨ ꯊꯛꯄꯁꯦ ꯈꯔ ꯂꯦꯞꯄꯗꯤ ꯐꯒꯗꯕꯅꯤ. ꯌꯨ ꯊꯛꯄꯁꯦ ꯍꯛꯆꯥꯡ ꯌꯥꯝꯅ ꯁꯣꯛꯄꯅꯤ." "ꯏꯇꯥꯎ, ꯀꯅꯥꯅ ꯌꯨ ꯊꯛꯑꯒ ꯍꯛꯆꯥꯡ ꯁꯣꯛꯑꯦ ꯍꯥꯏꯅꯣ? ꯌꯨ ꯊꯛꯑꯒ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯤꯕꯅꯤꯅꯦ ꯏꯇꯥꯎ." "ꯐꯔꯦꯁꯦ ꯏꯇꯥꯎ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ. ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯤ." "ꯀꯩꯅꯣ ꯏꯇꯥꯎ, ꯌꯥꯝ ꯉꯜꯂꯤ, ꯈꯔ ꯊꯛꯈꯤꯁꯦ." "ꯏꯇꯥꯎ, ꯁꯤꯗꯒꯤ ꯍꯦꯟꯖꯜꯂꯗꯤ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯐꯥꯎ ꯉꯝꯂꯔꯣꯏ.
ꯑꯗꯨꯅꯅꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯌꯥꯝ ꯊꯦꯡꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯍꯌꯦꯡ ꯉꯟꯅ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ ꯁꯣꯝꯗ ꯊꯕꯥꯗꯣ ꯃꯤꯉꯣꯟꯗꯒꯤ ꯆꯦꯡ ꯈꯔ ꯄꯨꯔꯨꯔꯒ ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝ ꯈꯔ ꯍꯦꯛꯂꯒ ꯊꯣꯡꯂꯝꯃꯤ ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯔꯦ ꯊꯕꯥꯗꯣ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯕꯣꯆꯧꯗꯣ ꯃꯈꯣꯡꯗꯣ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯇꯧꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯂꯛꯏ ꯂꯩꯀꯥꯏ ꯃꯤ ꯑꯃꯇ ꯑꯩꯅ ꯃꯋꯥ ꯂꯧꯗꯦ ꯃꯋꯥ ꯂꯧꯗꯦ ꯑꯩꯅ ꯌꯨ ꯊꯛꯅꯤꯡꯉꯒ ꯊꯛꯀꯅꯤ ꯊꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯃꯈꯣꯏꯒꯤ ꯃꯔꯜꯅ ꯊꯛꯄ ꯅꯠꯇꯦ ꯑꯩꯅ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ ꯃꯋꯥ ꯂꯧꯗꯤꯌꯦ ꯊꯕꯥ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯪꯂꯛꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯎꯔꯥꯎ ꯊꯔꯥꯎꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯣ ꯑꯩꯅ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯅꯤꯡꯉꯒ ꯂꯥꯎꯅꯤ ꯎꯔꯥꯎ ꯊꯔꯥꯎꯒꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯊꯔꯥꯎꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯅꯪꯅ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯉꯁꯥꯏ ꯑꯩꯅ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯝꯃꯨ ꯍꯥꯏꯕꯗꯨ ꯊꯣꯡꯉꯕꯣ ꯀꯗꯥꯏꯗꯒꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕꯅꯣ ꯆꯦꯡ ꯂꯩꯇꯗꯅ ꯃꯈꯥ ꯊꯪꯕꯗꯒꯤ ꯄꯨꯔꯨꯔꯤꯕꯅꯤ ꯀꯔꯤ ꯑꯩꯅ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯨ ꯍꯥꯏꯔꯒ ꯊꯣꯡꯗꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯊꯕꯥꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯐꯨꯕꯤꯔꯝꯃꯤ ꯊꯕꯥ ꯀꯞꯇꯨꯅ ꯑꯩꯕꯨ ꯐꯨꯕꯒꯤ ꯃꯍꯨꯠ ꯑꯩꯕꯨ ꯍꯥꯠꯂꯣ ꯑꯩ ꯍꯤꯡꯕ ꯌꯥꯝꯅ ꯋꯥꯔꯤ ꯑꯩꯅ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯇꯧꯗꯨꯅ वाना फी सादुना इमुंग पुननब होटनेरी नंगना नुमित चुप्पा अमा यूदा थक्तुना लेबा नत्रो इमुंगबु पुगद्रा नंगी यू थक्सेनबु हुन्नब होटनगद्रा आई याम वारे ओय नंगना याम सिनिंगदिको नथंता हु चादुना सिजो नंगदा सिख्रबदि आई वायम संगदमने नंगदा खा थुन सिगो असी हाइदुना इबोचौदो इमुंगदा चंगदुना चफु उयान सिंगदो लंखाइरमी पोचै लंखाइबगी मखोल ताबदुदा थबादो इमुंगदा अमुक चिनसिलाई तौरमलिबा मतौ अदु उबदा थबा साउना कइनो तौरिसिबो चाक इंसांग से अमता चाबा याररोय हाइबने अइना चा इंजांग हाइदोकलिसे इंजांग अहावबो थोंगलमदबगिनि नंगे हंगाम थोंगबसिबु कनाना चाबिदौरिगे हुइदा थारबसु हुइ फौ चारोइने नुपा नंगसे ओंथोंगनसु फत्तेदको अइना सिदनबा मिंगोंदगी पुरुरगा थोंगबा चाकसि फावबा लोइना हाइदोकपा गमे इबोचौदो मागी फामुंग लैरिबा अदुदा हाइरंग हाइरंग चंगदुना तुमखि थबादो कप कपतुना चाइरिबा चाक मयामदो खुलम्मे इबोचौदो नुमित चुप्पा युदा थक्तुना लैरमे अदुगा थबाबु यामना फुबिरमे लेकाइगी मिसिंगनसु थबागी खनबदा यामना नुंगाइरमदे मौ खरा थबा खोइगी इमुंगी मरमदा असुमना वारी सानरमे इचे थबासे मराइबो ओंथोंगना थीदा मागी नुपासिबु करी लाइना सारकपनो असुक यामना फत्रिबसिबो होय बेमा इचे थबादो मागी नुपाना यामना थीना थीना फुबियेना हाइबनी यु थक्चिलगा ngarang dine insang a hawba thongnamde kaina chakalang khai kaina haibani thabakti suningdana a hawba ka su chaninglibani ne iche thaba se ai oiram labadi khangadabani mana chaningba insang ama thongbiraga ne hu hablaga pizaraga hatogadabani hai adu su he yaba nate iche thaba se wakhalde yamna nungairamoi macha amata su yaud adugi su mathakda magi nupani na tawrise numit chupa ama yuda thaktuna leire karai degi nungai doino इचे थबादो मागी नुपा सिगा लेमिनदबुगी महुत्ता मयुमदा हल्लगा कोक लेरुबा यादबा जालो ओ मपामसु यामना वाबने मखोय मबुंगसिंग अदुसु नुपिना लोइना ngambane आदा लेरसुने अदुम वानी असुमना मौसिंग अदु वारी सानरमे सोमदना लेपाक अदुगी निंगथौगी महारानी अदु मनाय मसेल सिंगल लोइनाना थबागी युमदा लागलमे थबागी युम योबगा लानमी अमना असुमना लाउरई युमसिबु कना कना लेगे इमा महारानी लेंगलकलिये मी लेरबदी मपानदा थोलओ थबादो इमुंगदा थबक लोइसिंदुना लेरंबदगी महारानी लेंगलकलि ताबदा मपानदा थोलई सुमांगदा महारानी लेरंबदु उबदा थबादो मकोकनोना महारानी बु खुरुमजरमी इमा महारानी ननाई लाइरबी अइगी युमदा ngasi थाजदना लेंगलकपदि करिना सेवा तौजगनी इमा महारानी ना फमननबा मतिक चाबा फिदासु अमता लेजदे फमद्रबसु यारेदा अइना लाक्लिबसे अइगी इचानुपा राजकुमार अहनगी लुहोंगबदो मथंग थादा तारे अदुनने था असिगी मनुंगदा मखल मखलगी लैरोंगना हकपा मुका फी 10 सागदबनी अइना नंगी फीगी ममल मतिक चाना पीगनी से सेल सिंगसे लौसिलो इमा महारानी था असिगी मनुंगदा अदुक यामबा फी अदुदी ननाई नुबीना साबा ngamjaroy यामलबदा
5ꯃꯨꯛ ꯈꯛꯇꯗꯤ ꯉꯝꯖꯒꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯕꯣꯆꯧꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯕꯗꯨ ꯎꯕꯗ ꯏꯕꯣꯆꯧꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯕꯨ ꯃꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏ ꯂꯥꯏꯔꯕꯒꯤ ꯌꯨꯝꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯌꯥꯊꯪ ꯂꯩꯕꯒꯦ? ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯍꯟꯒꯤ ꯂꯨꯍꯣꯡꯕꯗ ꯄꯤꯅꯅꯕ ꯐꯖꯔꯕ ꯃꯨꯀꯥ ꯐꯤ 10 ꯁꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤꯅꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯃꯨꯛ ꯋꯥꯅ ꯂꯦꯡꯕꯤꯔꯛꯇ꯭ꯔꯕꯁꯨ ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯔꯛꯂꯕꯁꯨ ꯌꯥꯕꯗꯨꯕꯨ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯕ ꯐꯤ 10ꯗꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯃꯥꯏꯅ ꯁꯥꯖꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯐꯤ ꯁꯥꯕꯁꯨ ꯌꯥꯝꯅ ꯍꯩꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯤꯁꯥꯕꯤ ꯃꯌꯥꯝꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯏꯍꯦꯟ ꯍꯦꯟꯕꯅꯤ ꯍꯩꯕ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯁꯦꯜꯁꯤꯡ ꯑꯁꯦ ꯅꯉꯣꯟꯗ ꯄꯤꯔꯝꯂꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯍꯥꯏꯔꯝꯂꯤꯕ ꯐꯤꯁꯤꯡ ꯑꯗꯣ ꯁꯥꯕ ꯂꯣꯏꯗ꯭ꯔꯕꯗꯤ ꯊꯕꯥꯕꯨ ꯑꯩꯅ ꯗꯟꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯔꯥꯅꯤꯁꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗꯒꯤ ꯁꯦꯜ ꯑꯗꯨ ꯂꯧꯍꯧꯔꯤꯕ? ꯀꯔꯤꯒꯤꯅꯣꯕ? ꯑꯁꯨꯛ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯐꯤ 10 ꯁꯥꯕꯗꯣ ꯀꯩꯗꯧꯅꯨꯡꯗꯁꯨ ꯉꯝꯂꯣꯏ꯫ ꯅꯪꯅ ꯉꯝꯅꯅꯕ ꯁꯥꯒꯗꯕꯅꯤ꯫ ꯍꯦꯛ ꯉꯝꯗꯕꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯈꯪꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯆꯧꯗꯨ ꯃꯍꯥꯔꯥꯅꯤꯅ ꯄꯤꯔꯝꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯕꯥꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯊꯕꯥ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯝꯕ ꯐꯤꯁꯤꯡ ꯑꯗꯨ ꯁꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯐꯥꯎꯕ ꯐꯤ ꯁꯥꯔꯝꯃꯤ꯫ ꯇꯨꯝꯅꯤꯡꯕ ꯈꯥꯡꯗꯨꯅ ꯏꯕꯣꯆꯧꯗꯤ ꯃꯍꯥꯔꯥꯅꯤꯅ ꯄꯤꯔꯝꯕ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯂꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯊꯕꯥꯅ ꯎꯃꯪꯗ ꯁꯤꯡ ꯊꯤꯕ ꯆꯠꯄꯗ ꯑꯁꯣꯛꯄ ꯎꯆꯦꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯕꯨ ꯎꯕꯗ ꯊꯕꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯁꯤꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦꯗꯅ꯫ ꯎꯆꯦꯛꯁꯤꯕꯨ ꯌꯨꯝꯗ ꯄꯨꯗꯨꯅ ꯃꯥꯒꯤ ꯑꯁꯣꯛꯄ ꯑꯁꯤꯗ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯨꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯕꯥꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯒꯤ ꯑꯁꯣꯛꯄꯗ ꯍꯤꯗꯥꯛ ꯍꯥꯞꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯎꯆꯦꯛ ꯑꯗꯨꯒꯤ ꯄꯣꯊꯥꯅꯕ ꯃꯐꯝ ꯑꯃ ꯁꯦꯝꯕꯤꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯕꯅ ꯃꯍꯥꯔꯥꯅꯤꯅ ꯊꯥꯔꯝꯕ ꯃꯇꯝ ꯑꯗꯨ ꯍꯌꯦꯡꯇ ꯉꯥꯏꯔꯦ꯫ ꯊꯕꯥꯗꯨ ꯃꯥꯒꯤ ꯑꯀꯛꯄ ꯐꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯁꯥꯔꯕꯁꯨ ꯐꯤꯁꯦ 9 ꯍꯦꯟꯅ ꯁꯥꯕ ꯉꯝꯗ꯭ꯔꯤ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯕ ꯐꯤꯗꯤ 10ꯅꯤ꯫ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯍꯌꯦꯡꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯐꯤ ꯂꯧꯕ ꯂꯥꯛꯂꯒꯅꯤ꯫ ꯏꯁꯥꯁꯨ ꯇꯨꯝꯗꯕꯒꯤ ꯂꯣꯏꯅ ꯆꯤꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯕꯣꯆꯧꯗꯨ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯝꯕ ꯐꯤ 10ꯁꯨ ꯁꯥꯕ ꯂꯣꯏꯔꯕ꯭ꯔꯅꯦ ꯅꯪꯕꯣ? ꯀꯥꯏꯗꯒꯤ ꯂꯣꯏꯗꯣꯏꯅꯣ? 9 ꯈꯛꯇꯃꯛ ꯁꯥꯕꯗ ꯉꯥꯏꯔꯤ꯫ ꯀꯔꯤ? 9 ꯈꯛꯇꯃꯛ ꯁꯥꯕꯗ ꯉꯥꯏꯔꯤ ꯍꯥꯏꯕ? ꯅꯪ ꯅꯍꯥꯟ ꯃꯈꯩ ꯀꯩꯗꯧꯔꯒ ꯂꯩꯒꯦ? ꯍꯌꯦꯡ ꯐꯤ ꯑꯁꯦ ꯁꯥꯕ ꯂꯣꯏꯗꯕꯗ ꯅꯪꯕꯨꯗꯤ ꯗꯟꯗꯤ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯏꯕꯣꯆꯧꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯍꯥꯔꯥꯅꯤꯅ ꯗꯟꯗꯤ ꯄꯤꯔꯒꯅꯤ ꯈꯟꯕꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯏꯕꯣꯆꯧꯗꯤ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯕꯥꯗꯤ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯕꯥꯗꯨ ꯇꯨꯝꯅꯤꯡꯕꯅꯁꯨ ꯌꯥꯗ꯭ꯔꯕꯅꯤ꯫ ꯃꯥꯅ ꯀꯟꯕꯤꯈꯤꯕ ꯎꯆꯦꯛꯇꯨ ꯊꯕꯥꯅ ꯐꯤ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ, ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯅꯨꯄꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯐꯤ ꯁꯥꯔꯤꯕ? ꯊꯕꯥ ꯎꯆꯦꯛꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯎꯔꯤꯕꯁꯤꯕꯣ? ꯎꯆꯦꯛꯅꯕꯨ ꯃꯇꯧ ꯀꯔꯝꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯤꯕꯅꯣ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ? ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯅꯨꯄꯤ, ꯑꯩꯁꯦ ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯟꯕ ꯎꯆꯦꯛꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯈꯤꯕꯅꯤ꯫ ꯊꯕꯥꯗꯣ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗ ꯎꯆꯦꯛ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯆꯥꯗꯤ ꯈꯪꯖꯔꯨꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯐꯤ ꯁꯥꯔꯤꯕ? ꯏꯃꯥꯗ ꯍꯥꯏꯌꯨ꯫ ꯊꯕꯥꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯀꯔꯤ ꯋꯥꯕꯒꯦ? ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯂꯨꯔꯣ꯫ ꯅꯪꯒꯤ ꯐꯤꯁꯦ ꯏꯃꯥ ꯁꯥꯕꯤꯔꯒꯦ꯫ ꯃꯇꯧ ꯀꯔꯝꯅ ꯏꯃꯥꯅ ꯐꯤꯁꯦ ꯁꯥꯒꯅꯤ? ꯏꯃꯥꯗꯤ ꯏꯆꯥꯅ ꯋꯥꯕꯗೋ ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯏꯜꯂꯨ꯫ ꯊꯕꯥꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯕꯥꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯤꯀꯨꯞ ꯑꯃꯗ ꯊꯕꯥꯒꯤ ꯐꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯥꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯁꯨ ꯉꯥꯜꯂꯦ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯌꯥꯝꯅ ꯉꯟꯅ ꯃꯤꯅꯥꯏ ꯃꯁꯦꯜ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯊꯕꯥꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯏꯕꯣꯆꯧ ꯃꯈꯨꯠꯇ ꯌꯨ ꯆꯦꯔꯪ ꯑꯃ パꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯕꯥꯒꯤ ꯐꯤ ꯁꯥꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯐꯤ 10ꯗꯨ ꯃꯔꯣꯜ ꯅꯥꯏꯅ ꯊꯨꯞꯇꯨꯅ ꯊꯝꯂꯤꯕꯗꯨ ꯃꯈꯣꯏ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯏꯕꯣꯆꯧꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯆꯪꯁꯤꯟꯗꯨꯅ ꯐꯤꯁꯤꯡ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯕꯥꯁꯨ ꯆꯪꯂꯛꯏ꯫ ꯃꯍꯥꯔꯥꯅꯤꯅ ꯐꯤꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ, ꯐꯤꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫
ꯃꯁꯤꯒꯤ ꯐꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯐꯖꯕ ꯃꯍꯥꯔꯥꯅꯤꯅ ꯐꯤ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯤꯉꯩ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯏꯕꯣꯆꯧꯅ ꯄꯥꯏꯔꯤꯕ ꯌꯨ ꯆꯦꯔꯪꯗꯨ ꯃꯍꯥꯔꯥꯅꯤꯅ ꯄꯥꯏꯔꯤꯕ ꯐꯤ ꯑꯗꯨꯗ ꯍꯩꯖꯤꯜꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯑꯣ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯐꯤ ꯑꯁꯤꯗ ꯅꯪꯅ ꯌꯨ ꯍꯩꯖꯤꯜꯂꯕ ꯏꯕꯣꯆꯧꯅ ꯄꯥꯈꯠꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯁꯣꯏꯈꯤꯕꯅꯤ ꯂꯥꯟꯃꯤꯁꯥ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯦ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯔꯒ ꯃꯇꯤꯛ ꯊꯣꯛꯄ ꯗꯟꯗꯤ ꯄꯤꯍꯟꯒꯦ ꯃꯍꯥꯔꯥꯅꯤꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯃꯤꯁꯤꯡꯅ ꯏꯕꯣꯆꯧꯕꯨ ꯐꯥꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯊꯕꯥꯗ ꯌꯦꯡꯗꯨꯅ ꯊꯕꯥ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯑꯋꯥꯠꯄ ꯁꯦꯟꯗꯣ ꯁꯤꯗ ꯂꯩꯔꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯦ ꯅꯤꯡꯊꯧꯗ ꯍꯥꯏꯔꯒ ꯃꯥꯕꯨ ꯃꯇꯤꯛ ꯊꯣꯛꯄ ꯗꯟꯗꯤ ꯄꯤꯍꯟꯒꯦ ꯊꯕꯥ ꯃꯍꯥꯔꯥꯅꯤꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯨ ꯑꯩ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯊꯕꯥ ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯨꯗ ꯊꯛꯂꯒ ꯂꯩꯕ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯄꯥꯝꯂꯤꯕꯅꯣ ꯃꯥꯅ ꯅꯪꯉꯣꯟꯗ ꯐꯨꯕ ꯆꯩꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ ꯃꯥꯕꯨ ꯋꯥꯔꯛꯇ꯭ꯔꯕꯗꯤꯅꯦ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯃꯍꯥꯛ ꯑꯁꯤ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯏꯄꯨꯔꯣꯏꯕ ꯑꯁꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯑꯋꯥꯐꯝꯗ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯐꯔꯦ ꯊꯕꯥ ꯅꯪꯒꯤ ꯃꯥ ꯌꯦꯡꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯒꯦ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤꯅ ꯏꯕꯣꯆꯧꯕꯨ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯊꯕꯥꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯕꯣꯆꯧꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯏꯕꯣꯆꯧꯅ ꯅꯨꯄꯤ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯨꯄꯥ ꯑꯗꯨꯝꯅ ꯅꯅꯥꯏ ꯅꯨꯄꯤꯗ ꯍꯥꯏꯕꯤꯒꯅꯨ ꯅꯅꯥꯏ ꯅꯨꯄꯤ ꯇꯥꯕ ꯅꯨꯡꯉꯥꯏꯖꯗꯦ ꯅꯨꯄꯤ ꯑꯩ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯔꯦ ꯑꯩ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯌꯨ ꯊꯛꯂꯔꯣꯏ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒꯦ ꯊꯕꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯕꯣꯆꯧ ꯌꯨ ꯊꯛꯈꯤꯗ꯭ꯔꯦ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯊꯕꯛ ꯐꯕꯗ ꯏꯕꯣꯆꯧ ꯑꯗꯨ ꯍꯥꯏꯅꯕ ꯍꯧꯔꯛꯂꯝꯃꯤ ꯏꯕꯣꯆꯧ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥꯖꯥꯎ ꯑꯃ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯕꯥꯁꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯊꯕꯥ ꯃꯥꯒꯤ ꯅꯨꯄꯥꯅ ꯉꯥꯖꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯅꯨꯄꯥ ꯀꯥꯏꯗꯒꯤ ꯉꯥꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦꯗ ꯅꯨꯄꯤ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦල් ꯐꯪꯉꯤ ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅꯅꯦ ꯀꯩꯊꯦꯜꯗꯒꯤ ꯏꯕꯥꯅꯤꯅ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤꯅꯦ ꯉꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ ꯏꯕꯥꯅꯤꯈꯛ ꯆꯥꯕꯁꯤꯗ ꯑꯁꯨꯛ ꯆꯥꯎꯕ ꯉꯥ ꯂꯩꯔꯛꯏꯁꯤꯕꯣ ꯍꯌꯦꯡ ꯐꯥꯎꯕ ꯆꯥꯅꯅꯕꯅꯤꯅꯦ ꯅꯨꯄꯤ ꯁꯦ ꯁꯦꯜꯁꯤꯡꯁꯦ ꯅꯪꯉꯣꯟꯗ ꯊꯝꯖꯤꯜꯂꯨ ꯅꯨꯄꯥ ꯁꯦꯜꯗꯨꯗꯤ ꯅꯪ ꯑꯗꯨꯝ ꯊꯝꯖꯤꯜꯂꯨ ꯌꯥꯗꯦ ꯅꯪꯅ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯑꯗꯨꯅ ꯁꯦꯜꯁꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯊꯝꯖꯤꯜꯂꯨ ꯅꯨꯄꯥ ꯅꯪꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯅꯨꯄꯥ ꯅꯪ ꯌꯨ ꯊꯛꯑꯅꯨꯀꯣ ꯅꯨꯄꯤ ꯑꯩ ꯌꯨ ꯑꯃꯨꯛ ꯍꯟꯅ ꯊꯛꯂꯔꯣꯏ ꯑꯩꯅ ꯌꯨ ꯊꯛꯇꯨꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯨꯔꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯗ ꯌꯥꯝꯅ ꯄꯥꯝꯃꯨꯔꯛꯂꯦ ꯑꯩꯅ ꯌꯨ ꯊꯛꯇꯨꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯝꯗ꯭ꯔꯕꯗꯤ ꯏꯕꯥꯅꯤꯅ ꯍꯥꯟꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯕꯣꯆꯧꯅ ꯉꯥ ꯑꯗꯨ ꯁꯦꯝꯂꯝꯃꯤ ꯊꯕꯥꯁꯨ ꯉꯥ ꯑꯗꯨ ꯊꯣꯡꯅꯅꯕ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯂꯤ ꯊꯕꯥꯅ ꯉꯥꯗꯨ ꯐꯖꯅ ಥೋꯡꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯕꯣꯆꯧ ꯆꯥꯛꯇꯨ ꯆꯥꯅ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯍꯥꯎꯇ꯭ꯔꯕꯣ ꯈꯨꯍꯥꯎ ꯑꯃ ꯇꯧꯏ ꯍꯥꯏꯋꯥꯅꯤ ꯑꯁꯨꯛ ꯍꯥꯎꯕ ꯉꯥ ꯊꯣꯡꯕꯗꯤ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯆꯥꯔꯛꯇ꯭ꯔꯤ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯤꯅ ꯍꯥꯎꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤꯅꯦ ꯅꯨꯄꯥ ꯅꯪꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯂꯩꯕ ꯉꯥ ꯑꯣꯏꯗꯨꯅ ꯇꯧꯔꯤꯕꯅꯦ ꯑꯗꯨꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯅꯪꯅ ꯊꯣꯡꯕꯒꯤꯁꯨꯅꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯗꯨꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯉꯝꯗꯕ ꯑꯁꯤꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯕꯥꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯏꯕꯣꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯑꯌꯨꯛꯅꯤ ꯏꯕꯣꯆꯧꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯈꯔꯒ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯂꯥꯛꯂꯝꯃꯤ ꯃꯤꯁꯤꯡꯗꯨꯅ ꯎ ꯑꯃꯃꯝ ꯌꯥꯜꯂꯤꯉꯩꯗ ꯏꯕꯣꯆꯧꯅ ꯃꯄꯥꯡꯒꯜ ꯀꯟꯕꯅꯤꯅ 2-3 ꯌꯥꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯎ ꯌꯥꯟꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯎ ꯑꯃ ꯌꯥꯜꯂꯤꯉꯩ ꯏꯇꯥꯎ ꯏꯕꯣꯆꯧꯅ ꯎ 2-3 ꯍꯦꯛꯇ ꯌꯥꯟꯈꯤꯕ ꯏꯇꯥꯎ ꯏꯕꯣꯆꯧꯒꯤ ꯃꯄꯥꯡꯒꯜ ꯈꯨꯀꯟꯁꯤꯗꯤꯕꯀꯣ ꯑꯁꯦꯡꯕ ꯑꯩꯁꯦ ꯀꯜꯂꯦꯅ ꯍꯥꯏꯅꯔꯝꯃꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯇꯥꯎꯅ ꯍꯦꯟꯈ꯭ꯔꯦ ꯑꯗꯣ ꯏꯇꯥꯎ ꯏꯕꯣꯆꯧ ꯋꯥ ꯑꯃꯇꯕꯨ ꯍꯪꯒꯦꯅꯦ ꯀꯩ ꯋꯥꯅꯣ ꯏꯇꯥꯎ ꯂꯨꯍꯣꯡꯕꯗꯤ ꯐꯅ ꯀꯨꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ
ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯏꯇꯥꯎ, ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯈꯔ ꯇꯥꯟꯅꯗꯕ꯭ꯔꯣ? ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯏꯆꯥ ꯎ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯇꯝꯕꯤꯔꯝꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯏꯇꯥꯎ, ꯑꯗꯨꯝꯅ ꯄꯨꯛꯅꯤꯡꯁꯨ ꯁꯣꯟꯊꯒꯅꯨ꯫ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯌꯦꯡꯁꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯏꯇꯥꯎꯒꯤꯁꯨ ꯏꯆꯥ ꯁꯣꯏꯗꯅ ꯄꯤꯅꯕꯤꯒꯅꯤꯗ꯫ ꯊꯥꯕꯨ ꯊꯥꯖꯗ꯭ꯔꯦꯗ ꯏꯇꯥꯎ꯫ ꯀꯔꯤꯒꯤ ꯊꯥꯖꯗ꯭ꯔꯤꯅꯣ ꯏꯇꯥꯎ? ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯉꯣꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯇꯅꯤꯖꯧ, ꯁꯣꯏꯗꯅ ꯄꯤꯅꯕꯤꯒꯅꯤ꯫ ꯊꯪꯅꯕ ꯈꯨꯜꯗꯅꯦ ꯑꯃꯥꯏꯕꯤ ꯑꯍꯩꯕꯤ ꯑꯃ ꯂꯩꯕꯅꯤ, ꯃꯃꯤꯡꯅ ꯀꯕꯣꯛꯂꯩ ꯀꯧꯕꯅꯤ꯫ ꯑꯗꯨꯗ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯂꯨꯆꯣ꯫ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗꯕ ꯀꯌꯥ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯗ ꯌꯦꯡꯈꯤꯕꯗꯒꯤ ꯃꯆꯥ ꯎꯅꯈ꯭ꯔꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯋꯥꯐꯝꯗꯣ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛꯇꯪ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯍꯣꯏ ꯌꯦꯡꯉꯣ ꯏꯇꯥꯎ꯫ ꯁꯣꯝꯗꯁꯨ ꯊꯕꯥꯒꯤ ꯃꯅꯦ ꯑꯆꯧꯕꯤꯗꯨ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥ ꯃꯅꯦ ꯑꯆꯧꯕꯤꯕꯨ ꯎꯕꯗ ꯍꯔꯥꯎꯅ, "ꯏꯅꯦ, ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯃꯪꯒꯣꯜꯁꯤꯗ ꯀꯥꯈꯠꯄꯤꯔꯛꯑꯣ꯫ ꯏꯅꯦꯁꯦ ꯅꯪꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯀꯩ ꯋꯥꯔꯤꯅꯣ ꯏꯅꯦ?" "ꯑꯇꯩ ꯅꯠꯇꯦꯗ, ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯅꯤ꯫ ꯌꯦꯡꯉꯣꯏ, ꯏꯅꯦꯅ ꯈꯪꯕ ꯑꯃꯥꯏꯕꯤ ꯑꯃ ꯂꯩ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅꯅꯦ ꯑꯃꯨꯛꯇꯪ ꯌꯦꯡꯍꯜꯂꯨꯁꯤ." "ꯏꯅꯦ, ꯀꯥꯟꯕꯨ ꯀꯥꯟꯅꯒꯗ꯭ꯔꯅꯦ?" "ꯍꯩ, ꯀꯔꯤꯒꯤ ꯀꯥꯟꯅꯗꯅꯤ? ꯃꯤ ꯃꯌꯥꯝ ꯑꯃ ꯃꯆꯥ ꯄꯣꯛꯈ꯭ꯔꯕꯅꯤ꯫ ꯁꯦꯜꯕꯨ ꯈꯔ ꯑꯗꯨꯝ ꯆꯪꯉꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯣ ꯆꯪꯅꯤꯡꯕ ꯆꯪꯖꯁꯅꯨ, ꯁꯦꯜꯒꯤꯗꯤꯅꯦ ꯄꯥꯝꯃꯨꯔꯨꯅꯨ꯫ ꯅꯆꯥ ꯑꯃ ꯌꯥꯎꯍꯧꯔꯒ ꯂꯣꯏꯔꯦ꯫ ꯅꯪꯅ ꯅꯆꯥ ꯌꯥꯎꯗꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯛꯀꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯥꯡꯖꯍꯧꯒꯗꯧꯔꯤꯕꯁꯦ ꯅꯪ ꯈꯛꯇꯅꯤ꯫ ꯑꯗꯨꯅꯅꯦ ꯏꯅꯦꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯨ." "ꯏꯅꯦꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯐꯔꯦ ꯏꯅꯦ, ꯑꯩ ꯃꯥꯒ ꯑꯃꯨꯛꯇ ꯇꯥꯟꯅꯖꯈꯤꯒꯦ." ꯍꯣꯏ ꯇꯥꯟꯅꯔꯣ, ꯑꯗꯨꯒ ꯏꯅꯦꯗ ꯄꯥꯎ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ꯫ ꯑꯗꯨꯗꯤꯅꯦ ꯏꯅꯦ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ "ꯍꯣꯏꯅꯦ." ꯑꯆꯧꯕꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥꯗꯨ ꯃꯅꯦꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯊꯕꯥꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯕꯣꯆꯧꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯆꯧ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯅꯨꯄꯤ, ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯕꯣ?" "ꯉꯁꯥꯏꯁꯨ ꯆꯥꯛ ꯌꯥꯝꯅ ꯆꯥꯈꯤꯗꯕꯗꯨꯗ ꯆꯥꯛ ꯊꯣꯡꯉꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯣ ꯅꯨꯄꯥ, ꯉꯁꯤꯗꯤ ꯊꯦꯡꯉꯛꯏꯅ." "ꯊꯕꯛ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯊꯦꯡꯗꯣꯛꯈ꯭ರೆ꯫ ꯑꯗꯣ ꯅꯨꯄꯤ, ꯊꯪꯅꯕ ꯈꯨꯜꯗ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩ ꯀꯧꯕꯤ ꯑꯃ ꯂꯩ ꯍꯥꯏ꯫ ꯑꯗꯨꯗ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯂꯨꯆꯣ ꯍꯥꯏꯔꯤꯅꯦ꯫ ꯑꯩꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯦ ꯀꯌꯥꯗꯤ ꯊꯥꯖꯗꯕꯅꯤ." "ꯏꯅꯦ ꯑꯆꯧꯕꯤꯁꯨ ꯉꯁꯥꯏ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅꯁꯨ ꯃꯥꯒꯤ ꯈꯪꯅꯕ ꯑꯃꯥꯏꯕꯤ ꯑꯃ ꯂꯩ ꯍꯥꯏ, ꯑꯗꯨꯗ ꯌꯦꯡꯉꯣꯅ ꯍꯥꯏꯔꯝꯃꯤ." ꯐꯔꯦ, ꯃꯤꯅ ꯌꯦꯡꯉꯣ ꯍꯥꯏꯔꯕꯅꯤꯅ ꯌꯦꯡꯂꯁꯤ꯫ ꯏꯁꯣꯔꯅ ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤꯕꯨ ꯇꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ." ꯑꯁꯨꯝꯅ ꯏꯕꯣꯆꯧꯒ ꯊꯕꯥꯒꯗꯨ ꯃꯤꯅ ꯌꯦꯡꯉꯣ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯂꯕꯁꯨ ꯃꯆꯥ ꯑꯃꯠꯇ ꯎꯕꯗꯤ ꯐꯪꯂꯝꯗꯦ꯫ ꯊꯕꯥꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯎꯪꯗꯨꯅ ꯑꯗꯨം ꯂꯩꯔꯝꯃꯤ꯫ ꯏꯕꯣꯆꯧꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯤ, ꯅꯪꯕꯨ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯅꯁꯥꯗꯨ ꯌꯥꯔꯔꯣꯏ꯫ ꯆꯥꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯑꯃꯠꯇ ꯆꯥꯗꯦ." "ꯅꯨꯄꯥ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯏꯆꯥ ꯎ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯌꯦꯡꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣই ꯑꯅꯤꯒꯤ ꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯤ." "ꯅꯨꯄꯤ, ꯏꯆꯥ ꯌꯥꯎꯗ꯭ꯔꯒ ꯀꯩꯗꯧꯔꯒꯦ? ꯃꯤꯁꯨ ꯃꯆꯥ ꯌꯥꯎꯗꯕ ꯃꯌꯥꯝ ꯑꯃ ꯍꯤꯡꯅꯔꯤꯕꯁꯤꯗꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯎꯪꯗꯨꯅ ꯂꯩꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ?" ꯏꯕꯣꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯃꯤ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯏꯕꯣꯆꯧꯒ ꯊꯕꯥꯒꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯁꯨꯃꯥꯡꯗ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯊꯣꯡ ꯄꯛꯂꯝꯃꯤ꯫ ꯌꯦꯡꯕꯗ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯥꯒ ꯏꯕꯣꯆꯧꯕꯒꯗꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯍꯪꯒꯣꯏꯕ ꯑꯃꯠꯇ ꯐꯥꯎꯔꯝꯗꯦ꯫ ꯍꯅꯨꯕꯤ ꯑꯗꯨ ꯊꯕꯥꯒ ꯏꯕꯣꯆꯧꯕꯒꯗ ꯌꯦꯡꯗꯨꯅ, "ꯕꯦꯝꯃ, ꯆꯥꯛ ꯂꯩꯔꯕꯗꯤ ꯈꯖꯤꯛꯇ ꯆꯥꯖꯒꯦ꯫ ꯑꯩꯁꯦ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤ." "ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤ ꯍꯥꯏꯕ? ꯏꯃꯥ, ꯏꯃꯨꯡꯗ ꯆꯪꯁꯦ, ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯅꯕ." ꯑꯁꯨꯝꯅ ꯊꯕꯥꯒ ꯏꯕꯣꯆꯧꯒꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯖꯅ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯊꯕꯥꯅ ꯆꯥꯛꯂꯨꯛ ꯐꯖꯕ ꯑꯃ ꯁꯦꯝꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯃꯕꯨꯛ ꯄꯦꯟꯅ ꯄꯤꯖꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯥ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯏꯕꯣꯆꯧꯒ ꯊꯕꯥꯒꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫
ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯏꯕꯣꯆꯧꯒ ꯊꯕꯥꯒꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯍꯥꯛꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯑꯩꯅ ꯍꯅꯨꯕꯤꯒꯤ ꯃꯁꯛ ꯂꯧꯗꯨꯅ ꯅꯈꯣꯏꯕꯨ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯁꯤ ꯎꯕꯗ ꯑꯩ ꯄꯦꯜꯂꯦ꯫ ꯉꯁꯤꯗꯤ ꯅꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤꯕꯗꯣ ꯀꯣꯛꯍꯟꯕꯤꯔꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯣ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯒ ꯏꯕꯣꯆꯧꯒꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯕꯥꯗꯨ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯏꯕꯣꯆꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯥꯒ ꯏꯕꯣꯆꯧꯒꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯌꯥꯏꯕꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯏꯕꯣꯇꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯑꯁꯤ ꯆꯐꯨ ꯁꯥꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯌꯥꯏꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯌꯥꯏꯕꯤꯁꯤ ꯃꯆꯤꯟ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯏꯇꯠ ꯇꯠꯇꯅ ꯈꯠꯅꯔꯝꯃꯤ꯫ ꯌꯥꯏꯕꯤ ꯑꯆꯥꯎ ꯑꯔꯝ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯏꯕꯣꯇꯣꯟꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯔꯝꯃꯤ꯫ ꯁꯥ ꯎꯆꯦꯛꯄꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯅ ꯆꯐꯨ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯌꯥꯏꯕꯤꯗꯨ ꯏꯃꯨꯡꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯣꯔꯛꯏ꯫ ꯍꯧꯖꯤꯛꯀꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯦꯡꯁꯨ ꯃꯔꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯒ ꯈꯪꯗꯕ ꯃꯈꯩ ꯆꯐꯨ ꯁꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤꯅꯦꯕ꯫ ꯍꯩ, ꯅꯪꯒꯤ ꯏꯁꯧꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ? ꯁꯤꯕꯨ ꯑꯩꯅ ꯂꯥꯡꯅꯤꯡꯗꯨꯅ ꯂꯥꯡꯉꯤꯔꯣ? ꯆꯐꯨ ꯁꯥꯕ ꯅꯪꯉꯣꯟꯗ ꯂꯩꯔꯨꯕꯗꯒꯤ ꯂꯥꯡꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯄꯥꯝꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯂꯤꯕ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ ꯇꯧꯗꯨꯅ ꯅꯪꯉꯣꯟꯗ ꯍꯦꯛ ꯂꯩꯔꯨꯕꯗꯒꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯐꯪꯗ꯭ꯔꯕꯅꯦ꯫ ꯅꯪ ꯅꯄꯥꯝꯗ ꯂꯩꯔꯤꯉꯩꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯗꯣ ꯑꯩꯁꯨ ꯈꯪꯉꯤ꯫ ꯅꯣꯏ ꯅꯄꯥꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕꯅꯤꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯅꯦꯕ꯫ ꯍꯣ, ꯑꯣꯏꯔꯝꯃꯦ꯫ ꯑꯩꯈꯣꯏ ꯏꯄꯥꯗꯣ ꯏꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯅꯪꯉꯣꯟꯗꯒꯤꯗꯤꯅꯦ ꯑꯩꯈꯣꯏ ꯏꯄꯥꯅ ꯁꯦꯜ ꯊꯣꯛꯄ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯅꯪꯅ ꯆꯐꯨ ꯁꯥꯏ ꯍꯥꯏꯗꯨꯅ ꯅꯣꯡꯃꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯕ ꯐꯪꯈ꯭ꯔꯕ꯭ꯔꯣ? ꯏꯟꯁꯥꯡ ꯑꯍꯥꯎꯕꯗꯤ ಲಾಯ್ರದನ ꯏꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯥꯎꯕ ꯍꯦꯛ ꯐꯪꯗꯦ꯫ ꯅꯪ ꯅꯄꯥꯝꯗ ꯂꯩꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯅꯄꯥꯝꯗ ꯆꯠꯆꯈ꯭ꯔꯣ꯫ ꯑꯩꯁꯨ ꯅꯪꯒꯤ ꯏꯁꯧ ꯇꯥꯕꯗ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯔꯦ꯫ ꯆꯠꯈꯤꯅꯤꯅ ꯅꯪꯒꯤ ꯇꯨꯗꯣꯔꯕ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯂꯩꯖꯅꯤꯡꯉꯝꯗꯧ ꯃꯥꯟꯕ꯭ꯔꯣ? ꯍꯥ? ꯍꯧꯖꯤꯛꯃꯛ ꯆꯠꯈꯤꯅꯤ꯫ ꯑꯣ, ꯆꯠꯈ꯭ꯔꯣ꯫ ꯅꯪ ꯆꯠꯈ꯭ꯔꯕꯗꯤꯅꯦ ꯋꯥꯏ ꯑꯃ ꯁꯪꯒꯅꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯏꯁꯧꯗ ꯂꯥꯡꯂꯒ ꯂꯩꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤ ꯅꯨꯄꯤꯅꯣꯕ? ꯑꯩ ꯆꯠꯈ꯭ꯔꯒ ꯅꯪ ꯆꯔꯥ ꯍꯦꯟꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤꯌꯦ꯫ ꯍꯩ, ꯅꯪꯒꯤ ꯏꯁꯧ ꯇꯥꯒꯗꯕꯒꯤ ꯁꯔꯨꯛꯅꯦ ꯑꯩ ꯆꯔꯥ ꯑꯗꯨꯝ ꯍꯦꯟꯖꯍꯧꯔꯒꯦ꯫ ꯑꯗꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯟꯅ ꯈꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯪꯒꯤꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯪꯒꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯈꯠꯅꯕꯗꯨ ꯂꯦꯞꯄꯤ꯫ ꯏꯕꯣꯇꯣꯟꯅ, ꯈꯨꯔꯥꯅ ꯉꯁꯤ ꯊꯥꯖꯗꯅ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯈꯨꯔꯥ? ꯅꯪ ꯈꯨꯔꯥꯁꯦ ꯅꯪꯉꯣꯟꯗꯒꯤ ꯆꯐꯨ 3-4 ꯈꯛꯇ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯌꯥꯏꯌꯦ ꯈꯨꯔꯥ, ꯂꯧꯕꯤꯌꯨ꯫ ꯁꯤꯗ ꯂꯩꯔꯤꯕ ꯆꯐꯨ ꯃꯌꯥꯝꯁꯤꯗꯒꯤ ꯈꯨꯔꯥꯒꯤ ꯑꯄꯥꯝꯕ ꯍꯦꯛꯇꯃꯛ ꯈꯟꯕꯤꯌꯨ꯫ ꯃꯪꯒꯤ ꯆꯐꯨꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯆꯐꯨ 4 ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯕꯣꯇꯣꯟ, ꯅꯪꯗꯤ ꯆꯐꯨ ꯁꯥꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ꯫ ꯆꯐꯨꯁꯤꯗ ꯍꯛꯂꯤꯕ ꯃꯌꯦꯛꯁꯤꯡ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯅ ꯍꯛꯈ꯭ꯔꯦ꯫ ꯑꯗꯣ ꯁꯤꯒꯤ ꯆꯐꯨ 4 ꯑꯁꯤ ꯂꯧꯔꯒꯦ꯫ ꯆꯐꯨ 4 ꯑꯁꯤꯒꯤ ꯃꯃꯜꯕꯨ ꯀꯌꯥꯅꯣꯅꯦ? ꯈꯨꯔꯥ, ꯂꯨꯄꯥ 2 ꯈꯛꯇ ꯄꯤꯕꯤꯔꯝꯃꯨ꯫ ꯀꯩꯅꯣ ꯏꯕꯣꯇꯣꯟ, ꯂꯨꯄꯥ 2ꯗꯤ ꯌꯥꯝꯃꯟꯗ꯭ꯔꯣ? ꯂꯨꯄꯥ 1.25 ꯄꯤꯔꯒꯦ꯫ ꯃꯈꯥꯏ ꯑꯃꯗꯤ ꯇꯥꯔꯣ꯫ ꯑꯣ, ꯐꯔꯦ ꯈꯨꯔꯥ, ꯂꯧꯔꯣ꯫ ꯃꯪꯒꯤ ꯆꯐꯨ 4 ꯑꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯏꯕꯣꯇꯣꯟꯗ ꯂꯨꯄꯥ 1.25 ꯄꯤꯔꯝꯂꯒ ꯆꯐꯨꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯪꯒꯤ ꯆꯠꯈꯤꯕꯒ ꯌꯥꯏꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯌꯥꯏꯕꯤꯅ, ꯈꯨꯔꯥ, ꯃꯪꯒꯤꯅ ꯄꯤꯔꯝꯕ ꯁꯦꯜꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ꯫ ꯑꯩ ꯆꯦꯡ ꯋꯥꯜꯂꯨꯔꯒꯦ꯫ ꯅꯪꯕꯨ ꯅꯄꯥꯝꯗ ꯆꯠꯂꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯍꯣ, ꯂꯥꯏꯔꯕ ꯅꯪꯉꯣꯟꯗ ꯂꯩꯔꯨꯕꯗꯒꯤꯅꯦ ꯁꯦꯜ ꯅꯤꯔꯛꯀꯅꯤꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯅ ꯐꯥꯎꯕ ꯑꯩ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯏꯕꯣꯇꯣꯟꯁꯨ ꯃꯪꯒꯤꯅ ꯄꯤꯔꯝꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤ꯫ ꯁꯦꯁꯦ, ꯂꯨꯄꯥ 1.25ꯅꯤ꯫ ꯉꯁꯥꯡꯁꯨ ꯈꯔ ꯂꯩꯔꯛꯑꯣ꯫ ꯉꯁꯥꯡ ꯊꯣꯡꯕ ꯆꯥꯗꯕ ꯀꯨꯏꯔꯦ, ꯉꯁꯤꯗꯤ ꯆꯥꯁꯦ꯫ ꯂꯨꯄꯥ 1.25 ꯈꯛꯇꯃꯛ ꯄꯤꯔꯒ ꯉꯁꯥꯡ ꯂꯩꯔꯛꯎ ꯀꯥꯏꯅ ꯀꯁꯨ ꯍꯩꯖꯕ ꯁꯥꯔꯤ ꯍꯧꯖꯤꯛꯀꯤ ꯄꯣꯠ ꯈꯨꯇꯥꯡ ꯂꯛꯇꯥꯡ ꯑꯁꯤꯗ꯫ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯌꯥꯏꯕꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯏꯕꯣꯇꯣꯟꯁꯨ ꯆꯐꯨ ꯀꯟꯅ ꯁꯥꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯨꯂꯥꯛꯄꯒ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃꯒ ꯏꯕꯣꯇꯣꯟ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯂꯥꯛꯄ ꯎꯕꯗ ꯏꯕꯣꯇꯣꯟ ꯌꯥꯝꯅ ꯍꯔꯥꯎꯅ, ꯏꯄꯥ ꯈꯨꯂꯥꯛꯄ, ꯅꯅꯥꯏ ꯂꯥꯏꯔꯕ ꯑꯩꯒꯤ ꯌꯨꯝꯗ ꯂꯤꯡꯂꯛꯄꯗꯤ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯖꯒꯅꯤ? ꯈꯨꯂꯥꯛꯄꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯀꯣꯏꯔꯦꯡꯅ, ꯏꯕꯣꯇꯣꯟ, ꯃꯤꯅ ꯅꯪꯅ ꯁꯥꯕ ꯆꯐꯨ ꯐꯖꯩ ꯐꯖꯩ ꯍꯥꯏꯕꯗꯨꯗ ꯏꯄꯥ ꯈꯨꯂꯥꯛꯄꯒ ꯑꯩꯒꯁꯦ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯥꯏꯅꯣꯅꯦ ꯅꯪꯒꯤ ꯆꯐꯨꯁꯤꯡ ꯑꯗꯨꯕꯣ? ꯁꯣꯝꯗ ꯂꯩꯌꯦ ꯏꯌꯥꯝꯕ꯫
Ipa khulakpa somda changse. Ase haiduna chafu thamliba aduda changlaktuna chafu sing adu yenghalami. Chafu sing adudagi khwaidagi phajaba chafu manga khantoktuna thamlami. Khulakpana masigi chafu manga se ai lauragi. Leiriba chafu mayam asidagi masigi chafu manga asina hena phajai. Yai ipa khulakpa lawbiyu. Khulakpa aduna koireng adudi aikhoi ani su amuk hannanaba tawrasira. Hoi ipa khulakpa. Khulakpaga koireng adu chatke haina tawrami. Ibotona khulakpa bu khamlami. Ipa khulakpa chafu sigi sen pibiramdriba male. Chafu manga adugi lupa manga tabani. Lupa mari khaktamak pibiramu. Khulakpa do noklaga. Hai iboton. Ai se khula sigi khulakpa nine. Ai na pot lawbadabu karigi sel no. Ipa khulakpa chafu sing adudi aina yamna wana sajabani. Sel pidrabadi chafu sing ado pubikhiba yaroi. Khulakpa adu sauna. Khulakpa aina lawbada sel piyu hairibase. Nang asigi chafu sing asi loina thugayura. Hey nupa asigi chafu sing ase loina thugayu. Khulakpagi yathang matung inna koirengna chafu sing adu thugairami. Ibotona koirengda tawbidanaba haijarami adubu tabiramde. Khulakpa do nokladuna Haujikti khulakpa aina tawba ngambado nang khanglaba natra. Nangna chafu khara sajaribase ngasidagidi sahalaroi. Nangna lam henduna chafu saramba thoklabadi. Nangi chafu khuding aina mi tharaktuna loina thugaihangani. Ase hairamlaga khulakpado koirenga mafam adudagi chatkirami. Ibotondo akaiba chafu mayam adu yengduna kapli. Tanja aduda yaibisu chengwaluraga halaklami. Tawramliba mataw adu ubada yamna ngakna. Kainu tawramliba sidi. Chafu sing asidi kanana thugairamiba. Khulakpana laktuna thugairambani. Khulakpana chafu manga lawkiba. Adugi sel piramo hairubagi chafu sing ase loina thugairamlibani. Nupa nangdi khulakpadagi sel hairuriba karigino. Mana tawge khanba thabakta tawdana toktabani. Aisu chafu sing ase ahing tumdana wana saribani. Aduk wana sajaba chafu sing adubu lemna lawge haibadi kanana yadoino. Asumna ibotonga yaibiga do khanarami. Numida do haukre mathangi numitani. Khulakpana masa phaba nupa ani ibotongi da tharai. Masa phaba nupa ani duna ibotongi chapu nungsada phawriba sing ado thugairami. Chapu thugaibagi makhol tabada ibotondo imungdagi thoglai. Kari matawno tawriba matawasidi. Aina ahing tumdana sajaba chapu sing asidi kanana laktuna thugairiba. Masa phaba nupa amana nangi chapu se aikhoi ani na thugaibani. Aikhoi ani khulakpana tharakpani. Aikhoi ani haying sulakani. Asi hairamlaga masa phaba nupa ani du chatkirami. Ibotondo masa phaba nupa ani duna thugairamba chafu sing adu yengduna onthokna su phatkidreda. Aikhogi khulakpase mangonda miyoibagi minungsi haibado machet amata laiteda. He taibang semba mapu nanai laireba ingonda thokhanbiriba sing asibu karino. Ibotondo umangda chafu sanana ba laibak pekpa laklami. Mana asum lakpada asokpa lin ama urami. Madu ubada ibotondo yamna nungaijaramde. Lin, nang aingonda kaisu tawrakanu ko. Nangi asokpa se ai hidak hapige. Ase haiduna hidak semduna hidak hapirami. Lin adusu hanadagi masado khara pharaklami. Lin aduna pukchil chawraba nupa. Ngasidi nangna aigi thawai kanbiri. Nangi awaba adusu aina soidana kokhangani. Aigi itung inaro. Asi hairaga lin aduna mamang thangduna chatlami. Iboton su lin adugi matungda inarami. Lin aduna asumna hairai. Mangda uriba laipung asidagi laipak lauraga. Nangna chapu sabada hapu. Masigi laipak asina saba chapudi kaiba nairaroi. Iboton do lin adugi wadu tabada yamna haraurami. Lin aduba hanna thagatlamlaga laipung adudagi laipak khara pektuna mayumda halaklami. Aduga chapu saba haurami. Numida du su haukirami. Mathangi numita khulakpana tharakpa masa phaba nupa anidu amuk laklami. Ibotona chapu saduna lairambadu ubada asumna hairami. Masigi nupa sing asisu chapu ga saramine. Mana wana sarise aikhoina thugainabaneba. Ibotona masa phaba nupa aniduda yengduna asumna hairai. Aisu nakhoi ani bulakpa ngairamlibani. Aina sariba chapu sing ase nakhoina thugaiba ngamlabadi loina thugai. Noina ngamlabadi ngasidagi ai chapu amuk hanna sararoi. Nangi leibaki chapu asidi mikup amada loina thugaibigi. Asi haiduna masa phaba nupa anidu changsinduna chapu sing adu thugainaba tawrami.
ꯑꯗꯨꯕꯨ ꯆꯐꯨꯁꯤꯡ ꯑꯗꯨꯗꯤ ꯀꯥꯏꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯁꯥ ꯐꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯁꯥ ꯐꯕ ꯅꯨꯄꯥ ꯑꯃꯅ ꯆꯐꯨꯗꯨ ꯄꯥꯏꯔꯒ ꯂꯪꯕꯗ ꯍꯟꯖꯤꯟꯗꯨꯅ ꯃꯀꯣꯛ ꯑꯗꯨꯗ ꯄꯥꯜꯂꯝꯃꯤ꯫ ꯃꯁꯥ ꯐꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯃꯥꯏꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯍꯟꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯀꯣꯛꯇ ꯆꯥꯎꯅ ꯄꯣꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯨꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯨꯂꯥꯛꯄꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥ ꯈꯨꯂꯥꯛꯄ, ꯏꯕꯣꯇꯣꯟꯒꯤ ꯆꯐꯨꯁꯤꯡꯗꯣ ꯉꯁꯤꯗꯤ ꯀꯔꯤ ꯍꯥꯞꯇꯨꯅ ꯁꯥꯕꯅꯣ ꯈꯪꯗꯦ, ꯊꯨꯒꯥꯏꯕ ꯉꯝꯗꯦ, ꯌꯣꯠꯇꯒꯤ ꯍꯦꯟꯅ ꯀꯜꯍꯧꯔꯦ." ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯂꯥꯛꯄꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ "ꯍꯧꯖꯤꯛꯃꯛ ꯏꯕꯣꯇꯣꯟꯒꯤ ꯃꯌꯨꯝꯗ ꯆꯠꯁꯤꯂꯥꯎ." ꯑꯁꯨꯝꯅ ꯁꯥꯐꯕ ꯅꯨꯄꯥ ꯑꯅꯤꯗꯨꯒ ꯀꯣꯏꯔꯦꯡꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯕꯣꯇꯣꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯣꯇꯣꯟꯒꯤ ꯆꯐꯨ ꯑꯁꯥꯕꯁꯤꯡꯗꯨ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯅ ꯁꯥꯐꯕ ꯑꯅꯤꯗꯨꯗ ꯆꯐꯨꯁꯤꯡ ꯑꯗꯨꯕు ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯨꯒꯥꯏꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯐꯕ ꯑꯅꯤꯗꯨꯁꯨ ꯆꯐꯨꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯒꯦ ꯍꯥꯏꯗꯨꯅ ꯎꯇꯨꯞ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯈꯣꯏꯅ ꯄꯥꯏꯔꯛꯂꯤꯕ ꯎꯇꯨꯞ ꯑꯗꯨꯅ ꯆꯐꯨ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯊꯥꯔꯝꯃꯤ꯫ ꯆꯐꯨ ꯑꯗꯨꯗꯤ ꯀꯥꯏꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯎꯇꯨꯞ ꯑꯗꯨ ꯑꯣꯏꯅ ꯃꯌꯥꯏꯗ ꯇꯦꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯣꯏꯔꯦꯡꯅ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯂꯧꯗꯨꯅ ꯆꯐꯨ ꯑꯗꯨꯗ ꯊꯥꯗꯔꯝꯃꯤ꯫ ꯆꯥꯎꯈ꯭ꯔꯕ ꯅꯨꯡ ꯑꯗꯨꯅ ꯊꯣꯝꯕꯗ ꯆꯐꯨ ꯑꯗꯨꯗꯤ ꯀꯥꯏꯔꯝꯗꯦ꯫ ꯅꯨꯡ ꯑꯗꯨ ꯆꯐꯨ ꯑꯗꯨꯗꯒꯤ ꯍꯟꯇꯣꯔꯛꯇꯨꯅ ꯈꯨꯂꯥꯛꯄꯒꯤ ꯃꯔꯥꯏꯕꯛ ꯆꯞ ꯆꯥꯅ ꯅꯨꯡ ꯑꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯁꯥꯐꯕ ꯑꯅꯤꯗꯨꯅ ꯈꯨꯂꯥꯛꯄꯕꯨ ꯊꯥꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯏꯔꯦꯡꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯨꯂꯥꯛꯄ ꯑꯗꯨ ꯏꯕꯣꯇꯣꯟꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯌꯥꯏꯕꯤꯗꯨ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯧ ꯈꯔ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯕꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯧ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯥꯏꯕꯤ, ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯀꯦ ꯇꯧꯔꯤꯔꯣ?" "ꯍꯣꯏ ꯏꯆꯦ, ꯏꯁꯤꯡ ꯁꯣꯛꯀꯦ ꯇꯧꯕꯅꯦ." "ꯇꯨ ꯌꯦꯡꯉꯣ, ꯑꯩꯒꯤ ꯂꯤꯛꯁꯦ ꯅꯈꯣꯏ ꯅꯇꯩꯅꯅꯦ ꯉꯔꯥꯡ ꯁꯥꯕꯤꯔꯛꯄꯅꯤ, ꯐꯖꯗ꯭ꯔꯣ?" "ꯌꯥꯝ ꯐꯖꯩꯌꯦ ꯏꯆꯦ." "ꯅꯪꯒꯤꯁꯨ ꯏꯕꯣꯇꯣꯟꯗꯅꯦ ꯑꯁꯤꯒꯨꯝꯕ ꯂꯤꯛ ꯑꯃ ꯁꯥꯕꯤꯌꯣꯅ ꯍꯥꯏꯌꯨꯗꯅ, ꯅꯉꯛ ꯁꯝꯗꯣ ꯏꯍꯥꯡ ꯍꯥꯡꯂꯗꯅ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ." "ꯀꯗꯥꯏꯗꯒꯤ ꯂꯤꯛ ꯁꯥꯕꯅꯣꯗ ꯏꯆꯦ, ꯊꯣꯛꯂꯤꯕ ꯁꯦꯟ ꯃꯇꯥꯁꯤꯒ ꯏꯆꯦꯗꯤ ꯏꯇꯩꯗꯣ ꯁꯦꯜ ꯌꯥꯝꯅ ꯊꯣꯛꯄꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯅ ꯏꯄꯥꯝꯗꯒꯤ ꯄꯨꯔꯛꯄ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯀꯥꯏꯗꯨꯅ ꯆꯥꯕꯗ ꯂꯣꯏꯅ ꯂꯣꯏꯔꯄꯣꯠꯅꯤꯗ." "ꯅꯪꯁꯦ ꯏꯕꯣꯇꯣꯟꯗ ꯂꯩꯔꯨꯗꯅ ꯄꯨꯡꯃꯥꯡ ꯃꯥꯡꯂꯦ, ꯅꯁꯛ ꯍꯥꯏꯔꯦ ꯊꯤꯕꯁꯨ ꯅꯠꯇꯦ, ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯒ ꯂꯩꯔꯝꯂꯕꯗꯤꯅꯦ ꯀꯦꯗꯅ ꯃꯧꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕꯅꯤ." "ꯏꯆꯦ, ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅꯗꯤ ꯋꯥꯅꯤ ꯂꯩꯒꯅꯨꯅ ꯐꯅꯌꯥꯝꯅ ꯍꯥꯏꯖꯕꯅꯤ, ꯑꯩꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦꯗ, ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯕ ꯏꯟꯖꯔꯝꯂꯕꯗꯤꯅ ꯈꯜꯂꯛꯑꯕꯅꯤ." ꯑꯁꯨꯝꯅ ꯃꯧꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯌꯥꯏꯕꯤꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯇꯣꯟꯁꯨ ꯆꯐꯨ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯏꯕꯣꯇꯣꯟꯅ, "ꯍꯩ ꯅꯨꯄꯤ, ꯅꯪꯕꯨ ꯀꯅꯥꯒ ꯑꯃꯨꯛ ꯋꯥꯏꯅꯔꯛꯂꯒꯦ? ꯅꯆꯤꯟꯗꯣ ꯀꯕꯣꯛ ꯄꯣꯛꯇꯅ ꯆꯪꯉꯛꯏꯗꯨꯕꯣ?" ꯌꯥꯏꯕꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯕꯨꯜ ꯑꯗꯨ ꯂꯩꯄꯥꯛꯇ ꯊꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯆꯤꯟ ꯀꯕꯣꯛ ꯄꯣꯛꯄꯤ ꯀꯥꯏꯅ, ꯑꯩꯕꯨꯅꯦ ꯆꯤꯟ ꯀꯕꯣꯛ ꯄꯣꯛꯄꯤ ꯑꯣꯏꯍꯜꯂꯤꯕꯁꯦ ꯀꯅꯥꯅꯅꯣ? ꯃꯤꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯤꯛꯀ ꯁꯥꯕꯤ, ꯅꯪꯗꯤ ꯑꯩꯒꯤ ꯂꯤꯛ ꯁꯥꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯅ ꯏꯄꯥꯝꯗꯒꯤ ꯄꯨꯖꯔꯛꯄ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯅꯪꯅ ꯂꯣꯏꯅ ꯀꯥꯏꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ?" "ꯏꯁ, ꯅꯄꯥꯝꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯝ ꯄꯨꯔꯛꯇꯅ ꯅꯪꯅ ꯂꯣꯏ ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯀꯥꯏꯅ? ꯁꯅꯥ ꯃꯆꯦꯠ ꯑꯃꯈꯛ ꯄꯨꯔꯛꯄꯗꯨꯔꯣ?" "ꯍꯣ, ꯁꯅꯥ ꯃꯆꯦꯠꯇꯨꯁꯨꯅꯦ ꯁꯅꯥ ꯅꯠꯇ꯭ꯔꯣ? ꯑꯗꯨꯁꯨ ꯅꯪꯅ ꯄꯨꯔꯒ ꯀꯥꯏꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ? ꯃꯁꯤꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯗ ꯂꯩꯔꯨꯕꯗꯒꯤ ꯑꯩꯁꯦ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯔꯦ." "ꯍꯩ, ꯇꯥꯅꯤꯡꯗꯦ, ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯩꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯂꯧꯈꯤꯕ꯭ꯔꯣ? ꯅꯈꯣꯏ ꯅꯃꯥ ꯅꯄꯥꯗꯨꯅ ꯑꯇꯣꯞꯄꯒ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯕꯗꯒꯤ ꯅꯃꯥ ꯅꯄꯥ ꯈꯪꯍꯟꯗꯅ ꯑꯩꯈꯣꯏꯗ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯆꯦꯟꯁꯦ ꯍꯥꯏꯕꯗꯒꯤ, ꯑꯩꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯦꯟꯁꯦ ꯍꯥꯏꯔꯨꯕꯗꯒꯤ, ꯁꯤꯖꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯗꯒꯤ ꯂꯧꯕꯤꯈꯤꯕꯅꯤꯅꯦꯍꯦ, ꯅꯨꯡꯁꯤꯗꯅ ꯄꯥꯝꯗꯅꯒ ꯂꯧꯈꯤꯕ ꯅꯠꯇꯦ." "ꯑꯣ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯕꯅꯤꯅꯦ, ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝ ꯆꯠꯈꯤꯅꯤꯕ ꯌꯦꯡꯉꯣ ꯍꯥꯏꯁꯤꯅꯤ ꯅꯪ." "ꯈꯟꯅꯕ ꯈꯨꯗꯤꯡꯒꯤ ꯅꯄꯥꯝꯗ ꯆꯠꯀꯅꯤꯗꯤ ꯑꯗꯨꯝ ꯍꯥꯏꯕ, ꯆꯠꯄꯗꯤ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯇꯦ." "ꯍꯣ, ꯏꯄꯥꯝꯗ ꯆꯠꯂꯕꯁꯨ ꯅꯪꯒ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯔꯒ ꯆꯠꯀꯅꯤ꯫ ꯅꯈꯣꯏ ꯅꯃꯥ ナꯕꯗ ꯑꯩꯒꯤ ꯂꯤꯛ ꯑꯃ ꯀꯥꯏꯈꯤꯕꯗꯣ ꯑꯗꯨ ꯍꯥꯟꯅ ꯄꯤꯔꯛꯑꯣ, ꯑꯗꯨꯒꯅꯦ ꯑꯩ ꯏꯄꯥꯝꯗ ꯆꯠꯈꯤꯒꯦ." "ꯀꯔꯤ? ꯑꯩꯒꯤ ꯏꯃꯥ ナꯕꯗ ꯀꯔꯝ ꯀꯥꯟꯗ ꯅꯪꯒꯤ ꯂꯤꯛ ꯀꯥꯏꯔꯤꯕ ꯍꯥ? ꯅꯈꯣꯏ ꯅꯃꯥꯅ ꯁꯤꯔꯝꯗꯥꯏꯗ ꯑꯃꯥꯏꯕ ꯀꯧꯕꯗ ꯗꯣꯈꯤꯅꯥ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯂꯤꯛ ꯀꯥꯏꯈꯤꯕꯗꯨꯕꯨ ꯀꯥꯎꯔꯕ꯭ꯔꯣ? ꯑꯗꯨꯗꯤ ꯅꯪꯅ ꯏꯃꯥꯒꯤ ꯅꯃꯥꯗ ꯅꯪꯅ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕꯒꯤ ꯂꯤꯛ ꯑꯗꯨ ꯀꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯁꯨ ꯅꯈꯣꯏ ꯅꯃꯥ ꯑꯁꯤꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯦ ꯍꯥꯏꯕꯗ ꯆꯞꯄꯨ ꯆꯥꯅꯩ, ꯆꯤꯟꯊꯤꯈ꯭ꯔꯕ!" ꯏꯕꯣꯇꯣꯟꯗꯨ ꯌꯥꯏꯕꯤꯅ ꯃꯃꯥ ꯑꯁꯤꯕ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯌꯥꯏꯕꯤꯕꯨ ꯐꯨꯔꯝꯃꯤ꯫ ꯌꯥꯏꯕꯤꯗꯨ
ꯏꯕꯣꯇꯣꯟꯅ ꯐꯨꯕꯗꯨꯗ ꯅꯥꯔꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯍꯣꯏꯃ, ꯅꯆꯥ ꯁꯤꯔꯦ, ꯀꯔꯤꯅꯣ ꯉꯥꯎꯔꯕꯣ? ꯑꯗꯨꯛ ꯆꯥꯎꯕ ꯆꯩ ꯑꯗꯨꯅꯕꯨ ꯍꯦꯛ ꯀꯟꯕ ꯍꯧꯅꯕ꯭ꯔꯕ? ꯅꯪꯒꯤ ꯅꯃꯤꯠꯇ ꯑꯩꯁꯦ ꯍꯨꯏ ꯍꯧꯗꯣꯡ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ? ꯀꯔꯤꯒꯤ ꯍꯨꯏ ꯍꯧꯗꯣꯡ ꯑꯣꯏꯅ ꯎꯕ ꯍꯥ? ꯅꯪꯅꯁꯨ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯒꯁꯨ ꯄꯟ ꯁꯥꯔꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯇꯣꯟꯅ ꯌꯥꯏꯕꯤꯕꯨ ꯍꯦꯟꯅ ꯐꯨꯖꯤꯜꯂꯝꯃꯤ꯫ ꯌꯥꯏꯕꯤꯁꯨ ꯀꯟꯅ ꯀꯞꯂꯤ꯫ ꯌꯥꯏꯕꯤꯅ ꯀꯞꯄꯗꯨ ꯇꯥꯔꯕꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨ ꯈꯠꯅꯕ ꯈꯥꯝꯕ ꯆꯪꯂꯛꯏ꯫ ꯃꯧ ꯑꯃꯅ, ꯏꯕꯣꯇꯣꯟ, ꯅꯪꯁꯨ ꯌꯥꯏꯕꯤꯗꯣ ꯈꯔ ꯐꯨꯔꯕꯗꯤ ꯌꯥꯔꯦ, ꯁꯤꯕ ꯇꯥꯔꯦꯅꯦꯍꯦ꯫ ꯏꯇꯩꯃ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯤꯅꯤ, ꯀꯜꯂꯤꯕ ꯃꯆꯤꯟꯁꯦ ꯑꯃꯨꯛꯇ ꯊꯨꯒꯥꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯇꯣꯟꯗꯨ ꯌꯥꯏꯕꯤꯗ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤ ꯈꯔꯅ ꯏꯕꯣꯇꯣꯟꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ, ꯅꯈꯣꯏ ꯑꯅꯤꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯇꯥꯎꯅꯦꯍꯦ, ꯅꯨꯃꯤꯠ ꯆꯨꯞꯄ ꯈꯠꯅꯕꯒ ꯆꯩꯅꯕꯒ ꯅꯠꯇꯦ, ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗꯒ ꯏꯀꯥꯏꯗꯕ꯭ꯔꯣ? ꯌꯥꯏꯕꯤ, ꯅꯪꯁꯨ ꯏꯁꯧ ꯂꯥꯡꯕ ꯈꯔ ꯂꯦꯞꯄꯨ꯫ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯂꯕꯗꯤꯅꯦ, ꯌꯨꯝ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯉꯝꯗꯕꯅꯤ꯫ ꯆꯨꯝꯃꯤ ꯈꯨꯔꯥꯇꯣꯟ, ꯃꯥꯅ ꯏꯁꯧ ꯂꯥꯡꯃꯟꯗꯅ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯪꯒꯤꯁꯨ ꯑꯁꯣꯏꯕ ꯌꯥꯝꯅ ꯂꯩ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯐꯨ ꯁꯥꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯆꯐꯨꯁꯤꯡ ꯑꯗꯨ ꯄꯨꯔꯒꯅꯦ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯕ ꯌꯥꯗ꯭ꯔꯣ? ꯁꯦꯜ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯐꯪꯒꯅꯤ꯫ ꯈꯨꯔꯥꯇꯣꯟ, ꯑꯩ ꯍꯌꯦꯡꯗꯒꯤ ꯆꯐꯨꯁꯤꯡ ꯑꯁꯦ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯜꯂꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯕꯤꯒ ꯏꯕꯣꯇꯣꯟꯒꯁꯨ ꯀꯧꯅꯔꯝꯗꯦ꯫ ꯅꯣꯡ ꯉꯥꯜꯂꯗꯨꯅ ꯏꯕꯣꯇꯣꯟꯗꯨ ꯃꯥꯅ ꯁꯥꯕ ꯆꯐꯨ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯗꯒꯤ ꯀꯩꯊꯦꯜ ꯑꯁꯤ ꯌꯥꯝꯅ ꯂꯥꯞꯂꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯆꯐꯨꯁꯤꯡ ꯑꯗꯨ ꯌꯣꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃ ꯏꯕꯣꯇꯣꯟꯒꯤ ꯆꯐꯨ ꯌꯣꯟꯕ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯇꯥꯗꯥ, ꯁꯤꯒꯤ ꯆꯐꯨꯁꯤꯒꯤ ꯃꯃꯜꯕꯨ ꯀꯌꯥꯅꯣ? ꯕꯦꯃꯥ, ꯂꯨꯄꯥ ꯑꯃꯈꯛꯇꯅꯤ꯫ ꯀꯩꯅꯣ, ꯌꯥꯝ ꯇꯥꯡꯉꯤꯗ ꯇꯥꯗꯥ꯫ ꯁꯤꯒꯤ ꯆꯐꯨꯁꯤꯒ ꯆꯐꯨ ꯑꯅꯤꯁꯤ ꯂꯧꯔꯒꯦ, ꯂꯨꯄꯥ 1.5 ꯄꯤꯔꯝꯃꯒꯦ꯫ ꯍꯣꯏ, ꯂꯧꯔꯣꯏ ꯕꯦꯃꯥ꯫ ꯇꯥꯗꯥ, ꯆꯐꯨꯒꯤ ꯁꯦꯟꯗꯣ ꯁꯤꯗ ꯂꯩꯖꯔꯦ꯫ ꯏꯕꯣꯇꯣꯟꯁꯨ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯇꯣꯟꯁꯨ ꯃꯥꯒꯤ ꯆꯐꯨꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯄꯨꯔꯛꯇꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯕꯗꯒꯤꯗꯤ ꯆꯔꯥ ꯐꯥꯎꯕꯗꯤ ꯍꯦꯟꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯇꯧꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯅ ꯈꯜꯂꯝꯃꯤ, ꯉꯁꯤꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯗꯨꯅ ꯀꯩꯊꯦꯜꯁꯨ ꯃꯤ ꯏꯂꯥꯛ ꯂꯥꯛꯇꯦ, ꯌꯨꯝꯗ ꯍꯜꯂꯒꯦꯗ꯫ ꯑꯁꯤ ꯈꯟꯗꯨꯅ ꯆꯐꯨꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯁꯣꯛꯄ ꯎꯆꯦꯛ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯏꯕꯣꯇꯣꯟꯅ ꯎꯔꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯆꯪꯁꯤꯟꯗꯨꯅ ꯑꯁꯣꯛꯄ ꯎꯆꯦꯛ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯈꯨꯕꯥꯛꯇ ꯍꯥꯞꯂꯝꯃꯤ꯫ ꯎꯆꯦꯛꯁꯤꯗꯤ ꯏ ꯂꯣꯏꯅ ꯊꯣꯛꯂꯦꯗꯅ꯫ ꯎꯆꯦꯛ ꯑꯁꯤꯒꯤ ꯑꯁꯣꯛꯄꯁꯦ ꯊꯨꯅ ꯐꯅꯅꯕ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯎꯆꯦꯛ ꯑꯁꯤꯒꯤ ꯑꯁꯣꯛꯄꯁꯤꯗꯅꯦ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯏꯕꯣꯇꯣꯟꯅ ꯎꯆꯦꯛ ꯑꯗꯨꯕు ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯃꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨꯗ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯕꯨ ꯆꯐꯨ ꯑꯀꯥꯏꯕ ꯑꯃꯗ ꯃꯀꯣꯟ ꯁꯦꯝꯕꯤꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯏꯕꯣꯇꯣꯟꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯎꯆꯦꯛ ꯑꯗꯨꯅ ꯆꯥꯅꯅꯕ ꯆꯦꯡ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯆꯦꯡ ꯑꯗꯨꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯄꯣꯊꯥꯈꯤꯔꯝꯃꯤ꯫ ꯌꯥꯏꯕꯤꯁꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯀꯨꯏꯔꯦꯗꯀꯣ ꯉꯥ ꯊꯣꯡꯕ ꯀꯥꯏꯗꯣ ꯆꯥꯈꯤꯗꯕ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯤ ꯄꯨꯟꯁꯤꯅꯣ? ꯑꯁꯨꯝꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯕꯣꯇꯣꯟꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯖꯤꯜꯂꯦ? ꯍꯣ, ꯍꯪꯒꯥꯝ ꯊꯣꯡꯉꯦ, ꯍꯪꯒꯥꯝ꯫ ꯀꯩꯅꯣ ꯅꯨꯄꯤ, ꯑꯩꯈꯣꯏꯕꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯨ ꯍꯪꯒꯥꯝ ꯊꯣꯡꯕꯗꯥꯏꯅꯦ, ꯍꯪꯒꯥꯝ ꯅꯠꯇꯕ ꯑꯃ ꯊꯣꯡꯂꯝꯕ ꯌꯥꯗꯕ꯭ꯔꯣ? ꯍꯪꯒꯥꯝ ꯅꯠꯇꯕ ꯀꯔꯤ ꯏꯟꯖꯥꯡꯕꯨ ꯂꯩꯔꯤꯒꯦ? ꯍꯩ, ꯃꯅꯤꯡꯗ ꯑꯩꯅ ꯄꯥꯟ ꯊꯥꯕꯗꯣ ꯀꯣꯛ ꯇꯥꯜꯂꯒ ꯏꯔꯣꯟꯁꯟꯕ ꯌꯥꯗ꯭ꯔꯣ? ꯍꯪꯒꯥꯝꯗ ꯆꯥꯃꯟꯗꯅ ꯆꯥꯅꯤꯡꯗ꯭ꯔꯦꯅꯦ꯫ ꯅꯨꯄꯥ, ꯍꯌꯦꯡꯗꯤ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥ ꯑꯃꯠꯇ ꯂꯩꯔꯣ꯫ ꯉꯥ ꯊꯣꯡꯕꯒ ꯆꯥꯈꯤꯗꯕꯗꯣ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ, ꯃꯍꯥꯎ ꯐꯥꯎꯕ ꯀꯥꯎꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯉꯥ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯣ? ꯅꯨꯄꯤ, ꯍꯧꯖꯤꯛꯇꯤ ꯆꯐꯨꯁꯨ ꯌꯥꯝꯅ ꯁꯤꯠꯇꯦ, ꯃꯤꯁꯤꯡꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯆꯐꯨ ꯄꯥꯛꯅ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯑꯩꯅꯕꯨ ꯋꯥ ꯑꯃ ꯍꯥꯏꯔꯨꯔꯕꯗꯤ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯔꯣꯏꯗꯕꯅꯤ꯫ ꯁꯅꯥ ꯁꯥꯕꯤꯌꯨ ꯍꯥꯏꯕꯁꯨ ꯅꯠꯇꯕ, ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯇꯪ ꯆꯥꯁꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯐꯔꯦ, ꯑꯩ ꯅꯪꯒꯤ ꯉꯥꯗꯣ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯔꯒ ꯂꯩꯔꯛꯂꯒꯦ꯫ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯂꯤꯕꯅꯤꯅꯦ꯫ ꯌꯥꯏꯕꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯇꯣꯟꯗꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯎꯆꯦꯛ ꯑꯗꯨꯁꯨ ꯏꯕꯣꯇꯣꯟꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯏꯕꯣꯇꯣꯟ ꯃꯥꯒꯤ ꯃꯔꯨꯞ ꯐꯩꯖꯥꯎꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯂꯥꯛꯄꯗꯨ ꯎꯕꯗ ꯐꯩꯖꯥꯎꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯁꯤꯒꯤ ꯃꯤꯁꯤꯅ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ ꯀꯔꯤ ꯅꯤꯕ ꯑꯃꯨꯛ ꯂꯥꯛꯏꯕꯖꯥꯠꯅꯣ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯇꯧꯔꯤꯁꯦ꯫ ꯃꯁꯤꯗꯤ ꯎꯁꯟꯅꯗꯕꯤ ꯂꯩꯒꯦꯗꯣ꯫ ꯑꯁꯤ ꯈꯟꯅ ꯏꯕꯣꯇꯣꯟ ꯂꯥꯛꯂꯤꯕꯗꯨ ꯎꯔꯕꯁꯨ ꯎꯁꯤꯟꯅꯗꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯇꯥꯎ, ꯑꯩ ꯂꯥꯛꯏꯌꯦ꯫ ꯐꯩꯖꯥꯎ ꯏꯕꯣꯇꯣꯟꯗ ꯌꯦꯡꯗꯨꯅ, ꯏꯇꯥꯎ, ꯅꯪꯗꯤ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕ? ꯏꯇꯥꯎ,
ꯑꯩꯁꯦ ꯏꯇꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯍꯪꯒꯦꯅ ꯂꯥꯛꯂꯤꯕꯅꯤ. ꯏꯇꯥꯎ, ꯁꯦꯜ ꯂꯩꯔꯗꯤ ꯈꯖꯤꯛꯇ ꯄꯨꯒꯦ. ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯂꯛꯀꯦ. ꯏꯇꯥꯎ, ꯑꯩꯗꯤ ꯁꯦꯟ ꯑꯝꯇ ꯂꯩꯇꯦꯅꯦ. ꯉꯔꯥꯡ ꯊꯕꯛ ꯁꯨꯔꯨꯕ ꯃꯌꯥꯝꯗꯨꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯊꯣꯛꯈ꯭ꯔꯦ. ꯑꯗꯣ ꯏꯇꯥꯎꯕꯨ ꯍꯥꯟꯅꯒꯨꯝꯅ ꯆꯐꯨ ꯑꯗꯨꯝ ꯁꯥꯔꯤꯕꯣ? ꯁꯥꯔꯤ ꯏꯇꯥꯎ. ꯏꯇꯥꯎ, ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯆꯐꯨ ꯁꯥꯕꯅ ꯃꯤꯑꯣꯏꯕ ꯌꯥꯕ ꯍꯧꯅꯗꯦꯗ. ꯑꯗꯨꯅ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯌꯦꯡꯁꯤꯟꯕꯅ ꯐꯅꯤ ꯏꯇꯥꯎ. ꯏꯕꯣꯇꯣꯟꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯐꯩꯖꯥꯎꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯃꯥ ꯚꯥꯞ ꯇꯥꯏ. ꯏꯇꯥꯎ, ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ. ꯍꯣꯏ ꯏꯇꯥꯎ. ꯏꯕꯣꯇꯣꯟꯁꯨ ꯐꯩꯖꯥꯎꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ. ꯐꯩꯖꯥꯎ ꯏꯕꯣꯇꯣꯟꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯃꯊꯟꯇ ꯍꯥꯏꯔꯝꯃꯤ. ꯅꯨꯡꯉꯥꯏꯕꯗꯧꯅ ꯁꯦꯟ ꯄꯨꯒꯦ. ꯁꯦꯟ ꯇꯥꯟꯕꯁꯤꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯃꯑꯣꯡꯗ. ꯅꯨꯡꯁꯤꯗꯅ ꯁꯦꯜ ꯄꯤꯔꯨꯔꯒ ꯑꯃꯨꯛ ꯂꯝꯗꯝꯅꯗꯧꯔꯤꯕꯅꯤ. ꯏꯕꯣꯇꯣꯟꯁꯨ ꯁꯦꯜ ꯍꯪꯕ ꯌꯥꯕ ꯍꯪꯂꯦ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯃꯉꯣꯟꯗ ꯁꯦꯟ ꯄꯤꯕꯤꯔꯛꯇ꯭ꯔꯦ. ꯏꯕꯣꯇꯣꯟꯗꯨ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯎꯆꯦꯛ ꯑꯗꯨꯅ, ꯃꯔꯨꯞ, ꯅꯪꯅ ꯋꯥꯔꯤꯕꯗꯣ ꯀꯣꯛꯅꯅꯕ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯎ. ꯏꯕꯣꯇꯣꯟ ꯎꯆꯦꯛꯅ ꯋꯥ ꯉꯥꯡꯕꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯅꯪꯕꯨ ꯀꯔꯝꯕ ꯎꯆꯦꯛꯅꯣ? ꯎꯆꯦꯛꯅ ꯋꯥ ꯉꯥꯡꯕꯗꯤ ꯑꯩ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ. ꯑꯩꯁꯦ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛꯅꯤ. ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯈꯤꯕꯅꯤ. ꯑꯗꯨꯅ ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ. ꯂꯥꯛꯑꯣ, ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯎ. ꯏꯕꯣꯇꯣꯟꯁꯨ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ. ꯁꯨꯔꯨꯡ ꯑꯗꯨ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯎꯆꯦꯛ ꯑꯗꯨꯅ, ꯃꯔꯨꯞ, ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ. ꯍꯨꯔꯥꯟꯕ 8ꯅ ꯃꯤꯉꯣꯟꯗꯒꯤ ꯁꯅꯥ ꯍꯨꯔꯥꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯅꯤ. ꯅꯪꯒꯤ ꯂꯥꯏꯔꯕ ꯀꯣꯛꯅꯅꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯪꯅ ꯑꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯂꯧꯔꯣ. ꯃꯔꯨꯞ ꯎꯆꯦꯛ, ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯡꯒꯅꯤ? ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯊꯣꯡ ꯍꯥꯡꯅꯅꯕ ꯋꯥꯍꯩ ꯈꯔ ꯑꯩ ꯍꯥꯏꯒꯦ. ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯕꯗꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯊꯣꯡꯁꯦ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯂꯛꯀꯅꯤ. ꯎꯆꯦꯛ ꯑꯗꯨꯅ ꯏꯕꯣꯇꯣꯟꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯅꯅꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯤ. ꯏꯕꯣꯇꯣꯟꯅ ꯎꯆꯦꯛꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯖꯔꯛꯂꯝꯃꯤ. ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ. ꯁꯅꯥ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯈꯥꯎ ꯑꯃ ꯄꯤꯛ ꯊꯟꯅ ꯁꯅꯥ ꯑꯗꯨ ꯍꯥꯞꯇꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ. ꯃꯈꯣꯏꯅ ꯊꯣꯛꯂꯛꯄꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ. ꯏꯕꯣꯇꯣꯟꯒ ꯎꯆꯦꯛ ꯑꯗꯨꯒ ꯏꯕꯣꯇꯣꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯏꯕꯣꯇꯣꯟ ꯎꯕꯗ ꯌꯥꯏꯕꯤꯗꯨ ꯆꯦꯟꯊꯣꯔꯛꯏ. ꯅꯨꯄꯥ, ꯉꯥ ꯂꯩꯔꯛꯑꯕꯣ? ꯅꯨꯄꯤ, ꯃꯄꯥꯟꯁꯤꯗ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯏꯃꯨꯡꯗ ꯆꯪꯂꯒ ꯑꯣꯏꯅ ꯁꯥꯔꯨꯔꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ. ꯏꯕꯣꯇꯣꯟꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨ ꯎꯕꯗ ꯌꯥꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯥ, ꯅꯪꯅ ꯄꯨꯔꯛꯏꯕ ꯈꯥꯎ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯈꯥꯎꯁꯤꯁꯨ ꯌꯥꯝꯅ ꯂꯨꯝꯃꯤ. ꯏꯕꯣꯇꯣꯟꯅ ꯈꯥꯎ ꯑꯗꯨ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯌꯥꯏꯕꯤꯗ ꯌꯦꯡꯍꯜꯂꯝꯃꯤ. ꯌꯥꯏꯕꯤꯗꯤ ꯁꯅꯥ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯁꯅꯥ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯂꯤ. ꯅꯨꯄꯥ, ꯀꯗꯥꯏꯗꯒꯤ ꯁꯅꯥ ꯃꯌꯥꯝꯅꯣ ꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯕ ꯁꯅꯥꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯖꯔꯛꯇ꯭ꯔꯤ. ꯏꯕꯣꯇꯣꯟꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ. ꯀꯩꯅꯣ ꯅꯨꯄꯥ, ꯅꯪꯕꯨ ꯉꯥꯎꯔꯕ? ꯁꯅꯥ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯒ ꯁꯤ ꯈꯛꯇꯪ ꯄꯨꯔꯛꯂꯤꯁꯤꯕꯣ? ꯅꯨꯄꯤ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥꯁꯦ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕ ꯁꯅꯥꯅꯤꯅꯦ. ꯏꯕꯥꯅꯤ ꯉꯁꯤꯗꯒꯤ ꯆꯔꯥ ꯍꯦꯜꯂꯔꯣꯏꯗꯕꯅꯤꯅꯦ. ꯆꯥꯛ ꯈꯛ ꯄꯨꯛꯊꯟꯅ ꯆꯥꯕꯗꯨꯅ ꯅꯨꯡꯉꯥꯏꯕ ꯆꯤꯡꯂꯕꯣ? ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯌꯨꯝ ꯐꯖꯕꯗ ꯂꯩꯕ, ꯃꯤꯅꯥꯏ ꯃꯁꯦꯜ ꯊꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯅꯤ. ꯅꯨꯄꯤ, ꯌꯥꯝꯅ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯒꯅꯨꯅꯦ ꯅꯪꯕꯨ. ꯀꯂꯛ ꯃꯤꯍꯧ ꯌꯥꯝꯅ ꯆꯥꯎꯃꯜꯂꯕꯁꯨꯅꯦ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ. ꯌꯥꯏꯕꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ. ꯊꯥꯡ ꯁꯨꯔꯤ ꯑꯃ ꯂꯧꯗꯨꯅ ꯎꯆꯦꯛ ꯑꯗꯨ ꯃꯈꯨꯠꯅ ꯇꯥꯞ ꯐꯥꯗꯨꯅ ꯎꯆꯦꯛ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ. ꯁꯨꯔꯨꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯕꯤꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯀꯤꯍꯜꯂꯝꯃꯤ. ꯎꯆꯦꯛ ꯑꯗꯨꯁꯨ ꯀꯤꯕꯗꯒꯤ ꯌꯥꯏꯕꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯗꯨꯅ ꯌꯥꯏꯕꯤꯕꯨ ꯁꯨꯔꯨꯡ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ. ꯌꯥꯏꯕꯤꯅ, ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯊꯣꯡꯁꯦ ꯃꯇꯧ ꯀꯔꯝꯅ ꯍꯥꯡꯒꯅꯤ ꯍꯥꯏꯌꯨ. ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ. ꯎꯆꯦꯛ ꯑꯗꯨꯁꯨ ꯀꯤꯕꯗꯒꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯅꯅꯕ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯃꯤ. ꯌꯥꯏꯕꯤꯅ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯕꯗ ꯁꯨꯔꯨꯡꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯝꯃꯤ. ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯏ. ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯌꯥꯏꯕꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ. ꯎꯆꯦꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯅꯪꯅ ꯑꯄꯥꯝꯕ ꯁꯅꯥꯁꯤꯡꯗꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯊꯨꯅ ꯆꯠꯂꯁꯤ. ꯍꯨꯔꯥꯟꯕ 8ꯗꯣ ꯂꯥꯛꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯗꯁꯥ ꯇꯥꯒꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯊꯕꯛ ꯂꯣꯏꯔꯦ. ꯑꯗꯨꯅ ꯅꯪ ꯆꯠꯈ꯭ꯔꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯕꯤꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ. ꯎꯆꯦꯛ ꯑꯗꯨꯁꯨ ꯀꯟꯅ ꯄꯥꯏꯈꯤꯔꯝꯃꯤ. ꯌꯥꯏꯕꯤ ꯁꯅꯥ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ. ꯁꯅꯥ ꯃꯌꯥꯝꯁꯤꯗꯤ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯒꯗꯧꯔꯕ. ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯕꯅꯤꯅꯦ ꯁꯤꯕꯣ. ꯌꯥꯏꯕꯤ ꯁꯅꯥ ꯃꯌꯥꯝꯗꯨ ꯎꯕꯗ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯍꯨꯔꯥꯟꯕ 8 ꯑꯗꯨ ꯂꯥꯛꯂꯝꯃꯤ.
ꯍꯨꯔꯥꯟꯕ ꯇꯔꯦꯠꯇꯨ ꯌꯥꯏꯕꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯍꯩ, ꯅꯨꯄꯤ, ꯅꯪꯗꯤ ꯁꯨꯔꯨꯡꯒꯤ ꯊꯣꯡꯁꯤ ꯍꯥꯡꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯆꯪꯂꯛꯂꯤꯕ? ꯍꯨꯔꯥꯟꯕ ꯑꯃꯅ, ꯅꯨꯄꯤ ꯑꯁꯦ ꯍꯥꯠꯇꯣꯛꯑꯁꯤ꯫ ꯌꯥꯏꯕꯤ ꯌꯥꯝꯅ ꯀꯤꯅ, ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯔꯣꯏ꯫ ꯍꯨꯔꯥꯟꯕ ꯑꯃꯅ, ꯃꯥꯕꯨ ꯍꯤꯡꯅ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯃꯤ ꯂꯥꯛꯄ ꯌꯥꯏ, ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯦ ꯍꯥꯠꯇꯣꯛꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯇꯔꯦꯠ ꯑꯗꯨꯅ ꯌꯥꯏꯕꯤꯕꯨ ꯍꯥꯠꯇꯨꯅ ꯍꯨꯟꯇꯣꯛꯂꯝꯃꯤ꯫ ꯌꯥꯏꯕꯤꯗꯤ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯗꯒꯤ ꯁꯤꯕꯗ ꯇꯥꯈꯤ, ꯑꯗꯨꯒ ꯏꯕꯣꯇꯣꯟꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫